ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯅ ꯂꯥꯏꯔꯕ ꯃꯁꯤꯡ ꯌꯥꯝꯂꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯅꯈꯣꯏꯒꯨꯝꯕ ꯏꯅꯥꯛ ꯈꯨꯟꯕ ꯂꯥꯏꯔꯕꯁꯤꯡꯕꯨ ꯂꯨꯠ ꯇꯧꯕ ꯊꯃꯣꯏ ꯁꯦꯡꯗꯕ ꯀꯌꯥ ꯑꯃ ꯂꯩꯕꯗꯒꯤꯅꯤ ꯑꯁꯨꯝ ꯍꯥꯏꯔꯛꯄꯗ ꯇꯥꯎꯖꯤꯅ ꯉꯛꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩ ꯑꯃꯦꯅ ꯃꯈꯥ ꯇꯥꯔꯤ ꯔꯦꯠ ꯑꯁꯤꯕꯨ ꯊꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯍꯣꯠꯅꯅꯤꯡꯕ ꯃꯑꯣꯡꯗ ꯍꯣꯠꯅꯖꯧ ꯃꯔꯝ ꯑꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯑꯌꯥꯕ ꯄꯤꯔꯤꯕꯁꯤꯅꯤ ꯇꯟꯖꯥꯁꯤꯗ ꯁꯇꯤꯁꯅꯗꯤ ꯑꯃꯨꯛꯀꯁꯨ ꯊꯤꯡꯅꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯑꯃꯦꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯍꯧꯖꯤꯛꯃꯛ ꯇꯧ ꯃꯉꯣꯟꯗ ꯒꯥꯔꯤ ꯑꯃ ꯄꯤꯗꯨꯅ ꯊꯥꯗꯣꯛꯈꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯥꯎꯖꯤ ꯑꯁꯤ ꯒꯥꯔꯤ ꯑꯃ ꯄꯤꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯇꯧꯁꯨꯅ ꯃꯥꯕꯨ ꯊꯥꯗꯣꯔꯛꯄꯁꯤꯗ ꯇꯥꯎꯖꯤꯁꯤꯗ ꯍꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯃꯦꯕꯨ ꯁꯣꯏꯗꯅ ꯃꯥꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯟꯖꯔꯤꯕꯁꯤ ꯃꯇꯧꯁꯨꯅ ꯃꯥꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤ ꯑꯣꯐꯤꯁꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗꯅꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯡꯁꯤꯅ ꯇꯥꯎꯖꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯗꯨꯅ ꯍꯪꯂꯤ ꯀꯔꯤꯒꯤꯗꯃꯛꯇ ꯇꯥꯎꯖꯤꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯕꯅꯣ ꯑꯗꯨꯕꯨ ꯇꯥꯎꯖꯤꯅ ꯁꯥꯎꯅ ꯍꯥꯏꯔꯤ ꯅꯈꯣꯏꯅ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯁꯥꯗꯅ ꯑꯩꯉꯣꯟꯗ ꯗ꯭ꯔꯥꯃꯥ ꯇꯧꯔꯅꯨ ꯑꯩꯒꯤ ꯌꯨꯝꯗ ꯔꯦꯠ ꯆꯠꯊꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯃꯤ ꯊꯥꯖꯤꯜꯂꯒ ꯃꯐꯝꯁꯤꯗ ꯅꯈꯣꯏꯅ ꯊꯧ ꯁꯥꯗꯅ ꯂꯩꯊꯣꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯃꯁꯤꯗ ꯅꯨꯄꯥꯁꯤꯅ ꯉꯛꯇꯨꯅ ꯑꯗꯣꯝꯒꯤ ꯌꯨꯝꯗ ꯔꯦꯠ ꯆꯠꯊꯕꯒꯤ ꯋꯥꯐꯝꯁꯤꯗ ꯑꯩꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯇꯥꯎꯖꯤꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯀꯗꯥꯏꯗ ꯂꯩ ꯅꯨꯄꯥꯁꯤꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗꯤ ꯍꯧꯖꯤꯛ ꯈꯛꯇꯗ ꯃꯥꯒꯤ ꯔꯦꯖꯤꯗꯦꯟꯁꯇ ꯆꯠꯈ꯭ꯔꯕꯅꯤ ꯃꯁꯤꯗꯒꯤ ꯄꯟꯊꯗꯅ ꯇꯥꯎꯖꯤꯅ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯑꯃꯨꯛ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯂꯩꯐꯝꯗ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯂꯈꯅꯧꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯔꯥꯙꯦꯁ꯭ꯌꯥꯝ ꯇꯤꯋꯥꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯤꯑꯦꯝꯅ ꯇꯥꯎꯖꯤꯕꯨ ꯁꯥꯎꯗꯅꯕꯒꯤꯗꯃꯛꯇ ꯌꯥꯝ ꯀꯟꯅ ꯊꯦꯝꯂꯤ ꯑꯗꯨꯕꯨ ꯇꯥꯎꯖꯤꯁꯤꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯤꯕꯅꯤ ꯃꯥꯅ ꯍꯥꯏꯔꯤ ꯅꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯌꯨꯝꯗ ꯔꯦꯠ ꯆꯠꯊꯕꯒꯤ ꯑꯌꯥꯕꯁꯤ ꯄꯤꯔꯝꯂꯤꯕꯅꯣ ꯁꯤꯑꯦꯝꯅ ꯇꯥꯎꯖꯤ ꯑꯗꯣꯝꯅ ꯍꯥꯏꯕꯤꯒꯅꯨ ꯔꯦꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯏꯟꯀꯝ ꯇꯦꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯔꯦꯠ ꯆꯠꯊꯅꯕꯒꯤꯗꯃꯛꯇꯗꯤ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯗꯒꯤ ꯑꯌꯥꯕꯁꯨ ꯂꯧꯅꯗꯦ ꯃꯁꯤꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯗꯒꯤ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯑꯣꯔꯗꯔ ꯄꯤꯔꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯤꯔꯝ ꯑꯁꯤꯗ ꯑꯩꯅ ꯀꯔꯤꯕꯨ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯉꯝꯒꯗꯕꯅꯣ ꯇꯥꯎꯖꯤꯅ ꯁꯥꯎꯅ ꯀꯔꯤꯒꯤ ꯅꯪꯅ ꯉꯝꯂꯣꯏꯗꯕꯅꯣ ꯅꯪꯁꯦ ꯁꯤꯑꯦꯝꯅꯤ ꯁꯤꯑꯦꯝ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯑꯃꯦ ꯄꯇꯅꯥꯌꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯀꯣꯜ ꯇꯧ ꯑꯗꯨꯒ ꯔꯦꯠ ꯆꯠꯊꯔꯤꯕꯗꯨ ꯂꯦꯞꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯌꯨ ꯁꯤꯑꯦꯝꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯑꯃꯨꯛꯇ ꯚꯥꯞ ꯇꯥꯕꯤꯌꯨ ꯔꯦꯠ ꯑꯁꯤ ꯂꯦꯞꯅꯕꯒꯤꯗꯃꯛꯇ ꯑꯃꯦ ꯄꯇꯅꯥꯌꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗ ꯑꯩꯅ ꯑꯣꯔꯗꯔ ꯄꯤꯕ ꯌꯥꯔꯣꯏ ꯇꯥꯎꯖꯤꯅꯁꯨ ꯏꯟꯇꯦꯂꯤꯖꯦꯟꯠ ꯗꯤꯔꯦꯛꯇꯔꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯅꯠꯇ꯭ꯔꯥ ꯃꯥꯅꯁꯨ ꯑꯌꯥꯕ ꯄꯤꯔꯛꯇ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯅꯁꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯇꯥꯎꯖꯤꯁꯤꯗꯤ ꯑꯁꯨꯝ ꯃꯩ ꯍꯧꯅ ꯁꯥꯎꯒꯠꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯇꯧ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤ ꯍꯧꯖꯤꯛꯃꯛ ꯇꯧ ꯌꯥꯝꯅ ꯊꯨꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯁꯤꯜꯂꯨ ꯃꯥꯒꯤ ꯋꯥꯐꯝꯁꯤꯗ ꯍꯧꯖꯤꯛ ꯁꯤꯑꯦꯝꯁꯤ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯑꯣꯍ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯒ꯭ꯌꯥꯟ ꯇꯥꯒꯗꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯨꯄꯥꯁꯤꯗ ꯍꯥꯏꯔꯛꯏ ꯄꯨꯖꯥ ꯇꯧꯐꯝꯗꯒꯤ ꯚꯒꯕꯠ ꯒꯤꯇꯥ ꯑꯗꯨ ꯃꯐꯝꯁꯤꯗ ꯑꯝꯇ ꯄꯨꯔꯛꯎ ꯃꯗꯨ ꯄꯥꯏꯔꯒ ꯋꯥꯁꯛꯇ꯭ꯔꯕꯗꯤ ꯇꯥꯎꯖꯤꯅ ꯑꯩꯕꯨ ꯊꯥꯖꯔꯔꯣꯏ ꯃꯁꯤꯗꯒꯤ ꯇꯥꯎꯖꯤꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯅ ꯅꯪ ꯉꯥꯎꯔꯕ꯭ꯔꯣ ꯁꯤꯑꯦꯝꯅ ꯉꯥꯎꯔꯤꯕꯁꯦ ꯑꯩ ꯅꯠꯇꯦ ꯉꯁꯥꯏꯗꯒꯤ ꯚꯥꯞ ꯇꯥꯅꯅꯕ ꯍꯥꯏꯔꯤꯕꯁꯤ ꯇꯥꯎꯖꯤꯅ ꯀꯔꯤꯒꯤꯅꯣ ꯊꯥꯖꯗ꯭ꯔꯤꯕꯁꯤꯕꯨ ꯑꯗꯣꯝꯅꯕꯨ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯀꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯃꯀꯣꯛꯇ ꯈꯨꯠ ꯊꯝꯂꯒ ꯋꯥꯁꯛꯎ ꯍꯥꯏꯔꯕꯁꯨ ꯋꯥꯁꯛꯆꯒꯦ ꯍꯤꯔꯝ ꯑꯁꯤꯗ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯇꯥꯎꯖꯤꯁꯤ ꯍꯧꯖꯤꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯥꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤꯗꯃꯛꯇ ꯇ꯭ꯔꯪꯀꯣꯜ ꯑꯃ ꯕꯨꯛ ꯇꯧ ꯍꯥꯏꯕꯗꯤ ꯁꯦꯟꯇꯔꯒ ꯄꯥꯎ ꯐꯥꯎꯅꯅꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯃꯥꯅ ꯐꯣꯡꯗꯣꯛꯄꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯔꯥꯃꯦꯁ꯭ꯋꯔꯒꯤ ꯌꯨꯝ ꯑꯁꯤꯗ ꯎꯠꯂꯛꯏ ꯂꯂꯟꯅ ꯍꯥꯏꯔꯤ ꯀꯔꯤꯒꯤꯗꯃꯛꯇ ꯇꯥꯎꯖꯤꯕꯨ ꯃꯐꯝꯁꯤꯗꯒꯤ ꯊꯥꯗꯣꯛꯄꯤꯈ꯭ꯔꯤꯕꯅꯣ ꯑꯃꯦꯅ ꯍꯣꯏ ꯆꯨꯝꯃꯤ ꯑꯩꯅ ꯇꯥꯎꯖꯤꯕꯨ ꯃꯐꯝꯁꯤꯗ ꯆꯠꯍꯟꯈꯤꯕꯗꯣ ꯑꯁꯣꯏꯕ ꯊꯕꯛ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯑꯁꯣꯏꯕ ꯊꯕꯛ ꯇꯧꯔꯤꯕꯁꯤꯕꯨ ꯑꯩ ꯈꯛꯇꯔꯥꯅꯤ ꯍꯥꯏꯕꯗꯤ ꯅꯪꯅ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯩꯅ ꯈꯪꯉꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯂꯟꯅꯁꯨ ꯏꯀꯥꯏꯕ ꯐꯥꯎꯔꯦ ꯅꯍꯥꯛ ꯑꯁꯦ ꯀꯔꯞꯁꯟꯅ ꯌꯣꯝꯕ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅꯁꯨ ꯆꯞ ꯆꯥꯅ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯆꯥꯟꯁ ꯑꯃ ꯄꯤꯔꯤꯕꯁꯤꯅꯤ ꯉꯁꯤꯗꯒꯤ ꯅꯪꯅ ꯇꯧꯈꯤꯕ ꯑꯁꯣꯏꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯖꯧ ꯂꯂꯟꯅ ꯇꯥꯎꯖꯤꯅ ꯆꯠꯈꯤꯕꯗꯣ ꯃꯥꯒꯤ ꯊꯣꯛꯄ ꯑꯣꯟꯊꯣꯛꯄ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯛꯀꯅꯤ ꯑꯃꯦꯅ ꯍꯣꯏ ꯑꯩꯁꯨ ꯈꯪꯉꯤ ꯔꯦꯠ ꯑꯁꯤꯕꯨ ꯊꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯊꯣꯛꯄ ꯎꯄꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯄ꯭ꯔꯦꯁꯔ ꯄꯤꯔꯛꯀꯅꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯃꯗꯤ ꯃꯤꯅꯤꯁꯇꯔ ꯀꯌꯥꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯇꯨꯅ ꯔꯦꯠ ꯑꯁꯤ ꯂꯦꯞꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄꯁꯤꯡ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯊꯧ ꯁꯥꯗꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯊꯛ ꯏꯊꯪ ꯊꯪꯕ ꯁꯔꯨꯛꯇꯒꯤ ꯑꯣꯔꯗꯔ ꯄꯤꯔꯛꯄꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯝꯅ ꯗꯥꯏꯔꯦꯛ ꯃꯀꯣꯛ ꯊꯣꯡꯕ ꯑꯗꯨꯅ ꯄꯤꯔꯛꯄ ꯑꯣꯔꯗꯔ ꯑꯗꯨꯗꯤ ꯑꯩꯅ ꯀꯟꯊꯠꯄꯗꯤ ꯉꯝꯂꯣꯏ ꯇꯧꯕꯇꯕꯨ ꯑꯩꯅ ꯈꯪꯕ ꯋꯥꯐꯝ ꯑꯃꯅ ꯔꯥꯃꯦꯁ꯭ꯋꯔꯅ ꯃꯗꯨ ꯌꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯄ ꯃꯇꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯄꯨꯡ 13ꯗꯒꯤꯅ 19 ꯐꯥꯎꯕꯗꯤ ꯆꯪꯒꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯔꯦꯠ ꯆꯠꯊꯗꯨꯅ ꯔꯤꯀꯣꯚꯔꯤ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯍꯧꯒꯗꯕꯅꯤ ꯂꯂꯟꯅ ꯁꯥꯔ ꯂꯨꯔꯤꯕ ꯋꯥꯐꯝꯗꯤ ꯁꯥꯔ ꯏꯁꯥꯃꯛ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯁꯣꯏꯗꯅꯃꯛꯀꯤ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯑꯃꯦꯅ ꯃꯗꯨꯒꯤꯗꯃꯛꯇ ꯅꯈꯣꯏ ꯀꯔꯤꯃꯠꯇ ꯄꯥꯈꯠꯀꯅꯨ ꯅꯈꯣꯏꯕꯨꯗꯤ ꯑꯩꯅ ꯀꯔꯤꯃꯠꯇ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯜꯂꯣꯏ ꯋꯥꯐꯝꯁꯦ ꯑꯩꯅ ꯅꯈꯣꯏꯗ ꯋꯥꯁꯛꯇꯨꯅ ꯐꯣꯡꯗꯣꯛꯂꯕꯅꯤ ꯂꯂꯟꯅ ꯍꯣꯏ ꯆꯨꯝꯃꯤ ꯁꯥꯔ ꯑꯁꯦ ꯏꯁꯥꯒꯤ ꯗ꯭ꯌꯨꯇꯤꯗ ꯉꯥꯎꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯇꯧꯕꯇꯕꯨ ꯁꯥꯔꯅ ꯊꯥꯗꯣꯛꯈꯤꯕ ꯃꯤꯁꯛ ꯑꯗꯣ ꯁꯥꯔꯗꯒꯤꯁꯨ ꯍꯦꯟꯅ ꯀꯣꯛ ꯆꯥꯛꯄ ꯃꯤꯁꯛ ꯑꯃꯅꯤ ꯑꯃꯦꯅ ꯃꯗꯨꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯀꯔꯤꯁꯨ ꯋꯥꯔꯨꯔꯅꯨ ꯃꯁꯤꯗ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯐꯪꯂꯤꯕ ꯃꯇꯝ ꯑꯁꯤ ꯄꯨꯡ 24ꯗꯒꯤꯁꯨ ꯍꯦꯟꯅ ꯋꯥꯠꯁꯤꯜꯂꯛꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯔꯤꯀꯣꯚꯔꯤꯒꯤ ꯊꯕꯛ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯍꯧꯒꯗꯕꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯟꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯇꯥꯎꯖꯤ ꯑꯁꯤ ꯎꯠꯂꯛꯏ ꯃꯥ ꯍꯧꯖꯤꯛ ꯇꯦꯂꯤꯐꯣꯟꯗ ꯁꯦꯟꯇ꯭ꯔꯦꯜ ꯃꯤꯅꯤꯁꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯇꯁꯇ ꯊꯣꯛꯂꯤꯕ ꯋꯥꯐꯝꯁꯤ ꯑꯗꯣꯝꯅ ꯈꯪꯕꯤꯗꯕ꯭ꯔꯥ ꯃꯤꯁꯇꯔ ꯃꯤꯅꯤꯁꯇꯔꯁꯤꯅ ꯃꯁꯤꯒꯤ ꯄꯥꯎꯁꯤꯗꯤ ꯑꯩꯁꯨ ꯊꯦꯡꯊꯔꯒ ꯐꯪꯉꯤ ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯈꯪꯕꯤꯒꯗꯕꯗꯤ ꯑꯃꯦ ꯄꯇꯅꯥꯌꯛꯀꯤ ꯃꯐꯝꯗ ꯆꯞ ꯆꯥꯕ ꯏꯟꯐꯣꯔꯃꯦꯁꯟ ꯐꯪꯕꯗꯒꯤ ꯔꯦꯠ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯇꯥꯎꯖꯤꯅ ꯔꯦꯠ ꯑꯁꯤ ꯃꯥꯡꯖꯧꯅꯅ ꯊꯤꯡꯕ ꯉꯝꯍꯧꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯊꯤꯡꯕ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯃꯇꯧꯁꯨꯝꯅ ꯔꯦꯠ ꯑꯁꯤ ꯊꯤꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯉꯥꯡꯂꯤ ꯅꯥꯀꯜ ꯑꯃꯗꯅ ꯁꯥꯈꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯈꯟꯗꯣꯛꯈꯤꯕ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥ ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯦꯅ ꯄꯤꯔꯤꯕ ꯆꯦꯁꯤꯗ ꯁꯥꯏꯟ ꯇꯧꯔꯦ
ꯑꯣꯖꯥ ꯍꯥꯏꯔꯛꯏ ꯁꯥꯔꯒꯤ ꯆꯦꯁꯤꯗ ꯑꯩꯈꯣꯏꯅ ꯁꯥꯏꯟꯗꯤ ꯇꯧꯗꯨꯅ ꯄꯤꯁꯤꯜꯂꯦ ꯇꯧꯕꯇꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯄꯨꯔꯛꯂꯣꯏ ꯍꯥꯏꯕꯗꯤ ꯃꯐꯝꯁꯤꯗꯒꯤ ꯐꯥꯒꯠꯇꯨꯅ ꯄꯨꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯂꯟꯒꯩꯗ ꯂꯣꯏꯅ ꯊꯝꯖꯤꯟꯈꯤꯒꯗꯧꯔꯤꯕ ꯉꯥꯛꯇꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯖꯥꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯅ ꯊꯥꯗꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯁꯤꯡꯁꯤꯅ ꯂꯣꯏꯅꯃꯛ ꯄ꯭ꯔꯖꯥꯒꯤ ꯃꯐꯝꯗꯒꯤ ꯂꯨꯠ ꯇꯧꯈꯤꯒꯗꯧꯔꯤꯕ ꯉꯥꯛꯇꯅꯤ ꯃꯁꯤꯗꯒꯤ ꯑꯃꯦꯅ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯐꯦꯜ ꯑꯣꯏꯔꯛꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯣꯛꯊꯣꯛꯄ꯭ꯔꯥ ꯃꯁꯤꯗ ꯑꯣꯖꯥꯁꯤꯡꯁꯤꯅ ꯇꯣꯛꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯃꯦꯅ ꯐꯦꯜ ꯑꯣꯏꯔꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯕꯨ ꯃꯊꯪꯗ ꯃꯥꯏ ꯄꯥꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯍꯣꯠꯅꯗꯨꯅ ꯃꯈꯣꯏꯕు ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯊꯕꯛꯁꯤꯡ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯅꯁꯨ प्रजासिंगी याइफनबगीदमक्ता होनरिबनि तंजासिदा सती सेंसेलक्तुना सारगीदमक्ता कॉल अमा लाखौरे हायदुना पाउ पिरकपदिगी मा संसिनख्रे ललन हायरई सार फाइनांस मिनिस्टर न कॉल तौरली तंजासिदा राकेश ने यामुसितरा हायरई उरेदना नंगना फागलिबा पोचैसिंगसी लोइना थमनमगा चटपगी मतम मदु लागलबनि यामुथुना फोन अदु पाइदुना वारी सानौ मसिदगी आमेना मिनिस्टर सिगु वारी सानख्रे ओजाइक मिनिस्टर सिना हायरी मिस्टर अमे पटनायक रेट अदुम हाइ पाकना सथबसु ngamle yamlaba lanthum kyam su recover tau ngamle maramaduna hojikti rate adu lepiraga yum adudagi chatpikhro aina asumna haribagi maramdi rameshwar singh haribu nupa asi mafam aduda yamna respect tawna bisakamani nakoina mafam aduda kuin leithaba tarbadi praja miyam mahuraktuna soidramaki nakoibu soganaba honarpasu yai amadi nakoina khoigi imung manunggi miyoi singda khudong thiba tarpasu yaribani maramaduna nakoigi yaiphanabagi damakani yaina phongdolibasi adu amena khumi sar aingona pirakhiba information gi matungina recover tawgadaba senfam adu hojik phawu suna phangdri मधुगी सेंसिंग अदुगी मया यौसिललब मतुंगदा सोइदनमकी रेट असि लेपलगनी मधु नत्रिबो फावदी रेट असि लेप याखिरो असुम हारकदा मखोइगी इमुंग मनुंगी मियोसिंग सिंग गक्पद लोइनरे अमेना सारना मखा ताना हाइबिगेदा वाफम सिंग लैरिबरा मिनिस्टर सिना होय फारे नंगी अपामदु तौरो तौदु वाइना हाइनिंगमदी मफम अदुदा यामना कुइना पंथना लैरुनु सोइदनमकी खुदोंग थिबा लाकपि याय अमेना होय सार सोइंगाम याहोंदनमगीदमक्तो होनजगे असुम हारमलगा फोन असि थमख्रे अदुगा राकेश बु कौदुना हाइरई हयेंगी नुमित असिमदी नखोइदि यामना सांगबु नुमित हाइबदु थोकदौरे मरमदुना खरंगन तुमलगा पोथाबीनबगीदमक्तो होनबियु मसियारमगा अमेगी टीमसि थोखरे मखोइना थिंगनब होनरुब थबक खुदिमक लोइना माइ पाक्त्रबसिदा मखोइगी इमुंग मनुंगसि यामना मथा साबा हाइबदु ओइरे मथंगी सिंदना नुमिदांगी मतमनी अमेगी टीम मेंबरसिंगसु लोइना तुमनख्रे तंजासता अमेना नाइटो मोइना थोलक मतमदा मागी मांगदा तारा हाइबिनु पीस थोलक्तुन लेबलारे अदुग मान हाइरी नंगदी थौनाबु याम लैरीने रामेश्वरगी मचा ममौसिंगी मरकता अहिंग यारेक्तुन लैबा ngamlibu मिसगमनी इसदा अमेना मसी आइना लैनिंगदुन लैबा नते अगी ड्यूटी न मरम ओइदुन लैरिबनी अदुना यारगदे अगी लंबी से थादोबी अदुगदी ताराना अमेगी माइकी तमना सुम सुम संगसिलगले अदुग माना हाइरी करिगुम्बा आइना नंगी लंबी पीदबा तारबदी कमदौबा नंग कैदौगे हाइबनो मयाम ताना नबगीदमक्ता लावगे हाइबरा अदुगा करिगुम्बा आइना लावबा तारगना कमदौबा अदुमा तौबा तारबदी नंग अमदी नंगी कांगबुसिंगसे लोइना मतु मतु कक्तुना हातोकपीखिनी मसियारमगा ताराना खोंजेल तथना हाइरई आइना हाइगदुरि वाफमसे नंगमुना ताव तौबदुबा असुम हेक हाइबा कासी मै थालगले अदुगदी मनाक नकना रामेश्वरगी ममा हनुबी सिफमदुन लेरमले अदुग माना हाइरी करिनो खोइनी तौरिबदुना मसदिगी अमेसु तुमिना मफमसदिगी चत्रे ताराना संगसिलक्तुना हलसदा हाइरी इमुंग मसिगी मौ मोइना युम मसिगी इज्जत कन्ननबगीदमक्ता आइगी इथौ पांगथोलिबनी तौबदुबा हनुबी सिनदी मंगोना सेचिलगले अदुग हाइरी नंगा तौरि मौ मतौदो आइना खंगलमलो हेना खनबरो अयसे सही यामलबु मिसगमनी नंगी मौ मतौ खुदिमा आइना लोइना खंगबा ngaktani ताराना मखोइसिंगसिबु चलहनखिनबगीदमक्ता होनबा याबा थबकसिंग होनबदा माइ पाक्त्रबनी मरमदुना आइगी ओइबा थौंगसिनदुना मखोइसिंगसिबु तांगथोखिनबगीदमक्ता प्लान यालिबनी तबुदुबु नंगना मथोंगन खंगदना थोलकपदगी आइना तौगे खलिबु प्लान खुदिमु लोइना थुगाइरे अहलसिना साउना नंगबुदिना कोइलाना तखायु हाइबु नुपीनी ताराना नसाबकी का फावो थि फंगजदबा नंगनसु आइबु कोइलाना तक्किसु हाइजबा सारी सलहोइट आदा हाइरमलगा माक संगसिनख्रे मसिग मतुंगा ताराना मागी कादा संगसिलक्पा मतमदा मागी मपुरोइबा ससी सि तुमलमद्री अदुगा ताराना फमुंगदा काखत्तुन हिपथख्रबा मतुंगदा ससीना कासी थाले मैसि मुथल्ली मयामदा भाब ताना हाइजरमगे ससी हाइबु नुपासी पुनसीदा मचा यावरोइदबा मिसगमनी हाइबदि महाकसि युम पानबदा मतिक चाद्रबा सोइनाइरबा नुपा अमनी मथंगी सिंदना नोंगालक्तुना अयुकी मतमनी अमेना मागी नुपी मालिनीगा वारी सानरी नुमिदांगी मतमदा थोखिबा थौदो अदुगी मरमदा मागी नुपीदा खंगल्ली हौजेक मालिनी ना हाइरी करिगुम्बा असेंगमकी ओइना माना लावरमबा तारबदी नंग अवाफमदा सोइदनबकी तारमगनी मखोइगी इमुंगी मियोइसिंग अदुदी शागुम्बा मी ngaktani अदुना नखोइबु माइथिबा पिबा ngamnabagidamक्ता ओंथोक थबक याम सोइदन सथरप यारिबनी मरमदुना यारगदी नखोइ मफम अदुदा कुइना लैरुरनु याम थुना थोलकनबगidamक्ता होनौ अदुगा वाफम अमना मखोइगुम्बा नेता कांगबुसिंगसिदी मखोइगी येंगनबसिंगबु लोइसिनबा होनबददी एक्सपर्ट कांगबु ओइरिबा ngaktani अदुना आइगी थमोइसिदा पाखतपसे सुम सुम हेंगलै अदुबा अमेना करिमता पाखतना लैनबगidamक्ता माबु थेमजिली तबुदुबु मालिनीगी थमोइदा हुजि पाखतपा कयाम फावरबनी मथंगी सिंदना ताउजीना फाइनांस मिनिस्टर को वारी साननबगीदमक्ता दिल्ली दे यौसिलखरे मिनिस्टर असिदा माना हाइरी आइबु सावदनबगीदमक्ता थेमजिनबा वाफम सिंग फोंगदोकपिबगी थबक अदु तोकपिरो अदु मिनिस्टर असिना खुमी आइना हाइजरिबा वाफम सि ताउजीना सुभाब तानबगीदमक्ता होनबियु
ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯃꯦ ꯄꯇꯅꯥꯏꯛꯇ ꯌꯥꯝꯅ ꯀꯟꯅ ꯄ꯭ꯔꯦꯁꯔ ꯄꯤꯁꯤꯜꯂꯨꯕ ꯇꯥꯔꯕꯗꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯄ꯭ꯔꯦꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯪꯈꯤꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯄ꯭ꯔꯦꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯀꯣꯏꯅ ꯏꯟꯅꯗꯨꯅ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯖꯤꯜꯂꯛꯂꯒꯅꯤ ꯇꯥꯎꯖꯤꯅ ꯏꯂꯦꯛꯁꯟꯒꯤ ꯃꯇꯝꯗ ꯄꯥꯔꯇꯤ ꯐꯟꯒꯤ ꯃꯤꯡꯗ ꯑꯩꯉꯣꯟꯗꯒꯤ ꯌꯥꯝꯂꯕ ꯁꯦꯟꯌꯥꯝꯁꯤꯡ ꯂꯧꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯄ꯭ꯔꯦꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯀꯤꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯄꯨꯊꯣꯔꯛꯈꯤꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯄꯨꯊꯣꯔꯛꯂꯤꯕꯅꯣ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔꯅ ꯇꯥꯎꯖꯤ ꯁꯥꯎꯒꯠꯄꯤꯈꯤꯅꯨ ꯃꯥꯕꯨ ꯊꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯥꯝꯕꯩ ꯑꯃꯈꯛꯇꯪꯗꯤ ꯂꯩ ꯑꯁꯨꯝ ꯍꯥꯏꯔꯛꯄꯗ ꯇꯥꯎꯖꯤꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯅꯥꯀꯜ ꯑꯃꯗꯅ ꯔꯥꯃꯦꯁ꯭ꯋꯔꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩ ꯑꯃꯦꯅ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯃꯦꯞ ꯑꯁꯤ ꯌꯦꯡꯗꯨꯅ ꯂꯥꯛꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯈꯨꯠꯇꯒꯤ ꯇꯥꯎꯖꯤꯒꯤ ꯃꯃꯥ ꯍꯅꯨꯕꯤꯁꯤꯅ ꯆꯦ ꯑꯁꯤ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒ ꯀꯔꯤꯅꯣ ꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯤ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯦꯞꯅꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯗꯁꯥ ꯇꯥꯔꯤꯕꯁꯤꯒꯤ ꯃꯔꯝ ꯑꯁꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯚꯥꯞ ꯇꯥꯔꯦ ꯗꯁꯥ ꯂꯥꯡꯐꯝꯒꯤ ꯐꯤꯕꯝ ꯑꯃꯗꯤ ꯀꯨꯊꯤꯅꯆꯤꯡꯕ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯦꯞ ꯑꯁꯤ ꯑꯩꯅ ꯁꯦꯝꯍꯟꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯁꯤꯅ ꯑꯩꯅ ꯁꯦꯝꯍꯟꯈꯤꯕ ꯌꯨꯝꯒꯤ ꯃꯦꯞ ꯑꯁꯤꯗꯒꯤ ꯃꯈꯣꯏꯅ ꯊꯨꯒꯥꯏ ꯌꯥꯟꯈꯥꯏꯕ ꯇꯧꯔꯒ ꯑꯃꯨꯛ ꯅꯧꯅ ꯌꯨꯝꯁꯤꯡ ꯑꯁꯤꯕꯨ ꯃꯔꯝ ꯆꯥꯗꯕ ꯃꯑꯣꯡꯗ ꯁꯦꯝꯗꯣꯛꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯑꯃꯦꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯑꯍꯜ ꯑꯁꯤꯗ ꯍꯪꯂꯤ ꯏꯃꯥ ꯃꯇꯧ ꯀꯔꯝꯅꯅꯣ ꯃꯈꯣꯏꯅ ꯁꯦꯝꯗꯣꯛꯈꯤꯕ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯍꯜ ꯑꯁꯤꯅ ꯌꯦꯡꯉꯨ ꯃꯁꯤꯒꯤ ꯄꯤꯂꯔ ꯑꯁꯤ ꯀꯔꯤ ꯄꯣꯠꯂꯨꯝꯅꯣ ꯃꯁꯤꯅ ꯄꯨꯔꯤꯕꯁꯦ ꯃꯔꯝ ꯁꯨꯛꯂꯩ ꯂꯩꯇꯅ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕꯗ ꯃꯁꯤꯒꯤ ꯄꯤꯂꯔ ꯑꯁꯤ ꯃꯐꯝꯁꯤꯗ ꯍꯥꯞꯆꯤꯜꯂꯤꯕꯅꯤ ꯑꯗꯨꯒ ꯏꯁꯇꯤꯌꯥꯔ ꯑꯁꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ ꯁꯨꯡꯅꯒꯤ ꯐꯨꯠ 1.5 ꯈꯛ ꯋꯥꯡꯕ ꯗꯥꯔꯤꯅꯤ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯂꯝꯕꯤ ꯑꯣꯏꯔꯨꯕꯁꯨ ꯅꯠꯇꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯏꯂꯥꯏ ꯂꯥꯏꯅ ꯀꯥꯝꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯁꯨ ꯌꯥꯔꯤꯕꯅꯤ ꯑꯗꯨꯒ ꯃꯔꯝ ꯆꯥꯗꯅ ꯏꯁꯇꯤꯌꯥꯔ ꯍꯥꯞꯆꯤꯜꯂꯤꯕꯅꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯅ ꯁꯦꯝꯈꯤꯕ ꯃꯦꯞ ꯑꯗꯨꯗꯒꯤ ꯏꯆꯥꯁꯤꯡꯁꯤꯅ ꯂꯣꯏꯅ ꯊꯨꯒꯥꯏꯗꯨꯅ ꯁꯦꯝꯗꯣꯛꯂꯕ ꯉꯥꯛꯇꯅꯤ ꯃꯁꯤꯗꯒꯤꯅꯤ ꯌꯨꯝ ꯑꯁꯤꯗ ꯗꯁꯥ ꯂꯥꯡꯐꯝ ꯂꯥꯛꯂꯤꯕꯁꯤ ꯃꯁꯤꯗꯒꯤ ꯑꯃꯦꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯄꯤꯂꯔ ꯑꯃꯗꯤ ꯏꯁꯇꯤꯌꯥꯔ ꯑꯁꯤꯕꯨ ꯌꯦꯡꯂꯒ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯤꯂꯔ ꯑꯃꯗꯤ ꯏꯁꯇꯤꯌꯥꯔ ꯑꯁꯤꯕꯨ ꯊꯨꯒꯥꯏꯍꯜꯂꯦ ꯑꯁꯨꯝꯅ ꯊꯨꯒꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯌꯥꯝꯂꯕ ꯄꯩꯁꯥꯁꯤꯡ ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥꯅ ꯁꯥꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃꯁꯨ ꯐꯪꯕ ꯉꯝꯂꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯤ ꯉꯛꯇꯨꯅ ꯌꯦꯡꯅꯔꯤ ꯇꯟꯖꯥꯁꯤꯗ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯁꯤꯁꯨ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯈꯟꯅꯕ ꯍꯧꯔꯛꯂꯦ ꯍꯥꯏꯕꯗꯤ ꯅꯪꯒꯤꯅ ꯀꯌꯥ ꯂꯣꯠꯁꯤꯟꯕ ꯍꯥꯏꯗꯨꯅ ꯈꯟꯅꯔꯛꯄꯅꯤ ꯍꯧꯖꯤꯛ ꯑꯍꯜ ꯑꯁꯤꯅ ꯍꯥꯏꯔꯤ ꯌꯨꯝ ꯑꯁꯤꯗ ꯑꯩꯅ ꯂꯩꯔꯛꯂꯤꯕꯁꯤ ꯆꯍꯤ 60 ꯁꯨꯔꯦ ꯇꯧꯕꯇꯕꯨ ꯀꯗꯥꯏꯗ ꯂꯟ ꯊꯨꯝ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯅ ꯅꯣꯡꯃꯇ ꯈꯪꯂꯛꯇꯦ ꯑꯗꯨꯕꯨ ꯉꯛꯂꯤꯕ ꯋꯥꯐꯝꯗꯤ ꯅꯧꯅ ꯂꯥꯛꯂꯤꯕ ꯑꯣꯐꯤꯁꯥꯔ ꯏꯕꯨꯡꯉꯣ ꯑꯁꯤꯅꯗꯤ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯄꯨꯊꯣꯔꯛꯄ ꯉꯝꯂꯤ ꯃꯔꯝ ꯑꯗꯨꯅꯗꯤ ꯃꯥꯒꯤ ꯃꯐꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯃꯦꯞ ꯑꯃ ꯂꯩꯔꯝꯕ ꯌꯥꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤ ꯂꯣꯏꯅ ꯄꯥꯈꯠꯅꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯇꯤꯁ ꯑꯃꯗꯤ ꯑꯃꯦꯅ ꯇꯥꯎꯖꯤꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕ ꯑꯣꯏꯔꯤꯕ ꯁꯨꯔꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯃꯁꯤ ꯎꯕꯗ ꯁꯨꯔꯁ ꯑꯁꯤ ꯄꯥꯈꯠꯄ ꯐꯥꯎꯕꯒ ꯂꯣꯏꯅꯅ ꯍꯪꯂꯛꯏ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯑꯃꯦꯅ ꯅꯪꯒꯤ ꯃꯤꯡꯗ ꯀꯔꯝꯕ ꯕꯤꯖꯤꯅꯦꯁꯁꯤꯡ ꯆꯂꯥꯏꯗꯨꯅ ꯂꯩ ꯍꯥꯏꯕꯁꯤ ꯅꯪ ꯅꯁꯥꯅ ꯈꯪꯖꯕ꯭ꯔꯥ ꯌꯥꯝꯅ ꯆꯥꯎꯅ ꯅꯪꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯌꯨꯒꯤ ꯀꯔꯕꯥꯔ ꯆꯂꯥꯏꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯩꯈꯣꯏꯅ ꯐꯪꯂꯕꯅꯤ ꯍꯥꯏꯔꯤꯕ ꯗꯤꯇꯦꯜꯁ ꯈꯨꯗꯤꯡꯃꯛꯇꯣ ꯃꯁꯤꯒꯤ ꯆꯦ ꯑꯁꯤꯗ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯆꯦ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁꯇ ꯈꯨꯠꯁꯤꯟꯅꯕ ꯇꯥꯔꯕꯗꯤ ꯅꯪꯕꯨ ꯐꯥꯗꯨꯅ ꯖꯦꯜꯗ ꯊꯝꯕ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗ꯭ꯔꯕ ꯋꯥꯐꯝꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯁꯨꯔꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯅꯤꯛꯇꯨꯅ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯌꯥꯝꯕꯨꯡ ꯇꯥꯎꯖꯤꯅ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯇꯧꯍꯜꯂꯣꯏ ꯑꯩꯕꯨ ꯃꯥꯅ ꯁꯣꯏꯗꯅ ꯀꯟꯕꯤꯒꯅꯤ ꯑꯃꯦꯅ ꯇꯧꯕꯇꯕꯨ ꯑꯩꯅꯗꯤ ꯅꯪꯕꯨ ꯗꯟꯗꯤ ꯐꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯆꯦꯁꯤꯗ ꯃꯥꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯑꯦꯛꯁꯥꯏꯖꯀꯤ ꯔꯨꯜꯁꯤꯡꯕꯨꯁꯨ ꯂꯣꯏꯅ ꯊꯨꯒꯥꯏꯔꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯄꯩꯁꯥꯕꯨ ꯃꯄꯥꯟ ꯂꯝꯗ ꯊꯥꯗꯣꯛꯄꯒꯤ ꯃꯔꯥꯜꯁꯨ ꯌꯥꯎꯔꯦ ꯑꯗꯨꯅꯗꯤ ꯅꯪꯅ ꯐꯪꯒꯗꯧꯔꯤꯕ ꯗꯟꯗꯤꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯒꯗꯧꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯁꯨꯔꯦꯁ ꯑꯁꯤ ꯄꯥꯈꯠꯄꯒꯤ ꯆꯥꯡꯁꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯍꯥꯏꯔꯛꯏ ꯃꯄꯥꯟ ꯂꯝꯗ ꯄꯩꯁꯥ ꯊꯥꯗꯣꯛꯄꯗꯨꯗꯤ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯒꯤ ꯃꯁꯦꯟ ꯅꯨꯄꯥꯗꯨꯅ ꯇꯧꯕꯅꯤ ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯏꯔꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯔꯛꯂꯦ ꯑꯃꯦꯅ ꯑꯩꯅꯗꯤ ꯅꯪꯕꯨ ꯀꯟꯕꯤꯒꯦ ꯈꯟꯗꯨꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯐꯣꯡꯗꯣꯛꯄꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯌꯥꯅꯤꯡꯗꯕ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯁꯨꯔꯁꯅ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯅꯣ ꯑꯃꯦꯅ ꯀꯗꯥꯏꯗ ꯀꯔꯤ ꯂꯣꯠꯇꯨꯅ ꯊꯝꯃꯤ ꯍꯥꯏꯕ ꯅꯪꯅ ꯍꯦꯛ ꯈꯪꯕ ꯋꯥꯐꯝꯁꯤꯡ ꯑꯃꯗꯤ ꯅꯪꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯃꯥꯜꯁꯤꯡ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯈꯪꯍꯟꯒꯗꯕꯅꯤ ꯃꯁꯤꯗ ꯄꯥꯈꯠꯂꯕ ꯁꯨꯔꯁꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯂꯣꯏꯅ ꯌꯥꯔꯦ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯆꯦ ꯑꯁꯤꯕꯨ ꯌꯦꯡꯂꯒ ꯑꯃꯦꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯤ ꯁꯨꯔꯁꯅ ꯇꯧꯔꯤꯕ ꯀꯔꯕꯥꯔꯁꯤꯡꯒꯤ ꯏꯕꯤꯗꯦꯟꯁ ꯑꯣꯏꯒꯗꯕ ꯆꯦ ꯆꯥꯡ ꯍꯥꯏꯔꯤꯕꯗꯨ ꯇꯧꯁꯤꯟꯅꯕꯅꯤ ꯆꯦꯁꯤꯗ ꯀꯔꯤꯁꯨ ꯏꯕ ꯅꯠꯇꯦ ꯁꯨꯔꯁꯇ ꯑꯔꯣꯟꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯃꯦꯅ ꯅꯝꯊꯥꯛ ꯇꯧꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯇꯥꯎꯖꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯎꯅꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯒꯦꯠꯇ ꯂꯩꯔꯝꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯑꯌꯥꯕ ꯂꯧꯔꯕ ꯃꯇꯨꯡꯗ ꯃꯥ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯃꯥꯅ ꯍꯧꯖꯤꯛ ꯂꯥꯛꯂꯝꯂꯤꯕꯁꯤꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯅꯕꯒꯤꯗꯃꯛꯇ ꯑꯣꯏꯔꯝꯂꯦ ꯃꯥꯕꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯕꯗ ꯃꯐꯝ ꯑꯁꯤꯗ ꯄꯨꯡ ꯀꯌꯥ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯥ ꯍꯧꯖꯤꯛ ꯃꯊꯥ ꯁꯥꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ PA ꯑꯣꯏꯔꯤꯕ ꯅꯨꯄꯥꯁꯤ ꯊꯣꯛꯂꯛꯇꯨꯅ ꯇꯥꯎꯖꯤꯅ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯛꯄꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯇꯥꯎꯖꯤꯅ ꯈꯣꯟꯖꯦꯜ ꯇꯞꯊꯅ ꯍꯥꯏꯔꯤ ꯌꯥꯔꯒꯗꯤ ꯑꯩꯕꯨ ꯃꯦꯗꯥꯝꯒ ꯑꯃꯨꯛꯇ ꯎꯅꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯌꯨ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯃꯇꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕꯁꯤ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯅꯤ PAꯁꯤꯅ ꯅꯣꯛꯇꯨꯅ ꯃꯥꯒꯁꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯅꯤ ꯏꯆꯝ ꯆꯝꯕ ꯑꯣꯐꯤꯁꯥꯔ ꯑꯃ ꯅꯠꯇꯦ ꯍꯦꯛꯇ ꯎꯅꯒꯦ ꯍꯥꯏꯔꯒ ꯐꯪꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯥꯕꯨ ꯎꯅꯅꯕꯒꯤꯗꯃꯛꯇꯗꯤ ꯃꯇꯝ ꯀꯌꯥ ꯆꯪꯅ ꯉꯥꯏꯕ ꯗꯔꯀꯥꯔ ꯂꯩ ꯃꯗꯨꯒꯤꯗꯃꯛꯇ ꯑꯦꯄꯣꯏꯟꯃꯦꯟ ꯂꯧꯕ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯕꯨ ꯇꯥꯎꯖꯤꯅ ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯇꯧꯕꯇꯕꯨ ꯌꯥꯝꯅ ꯏꯃꯔꯖꯦꯟꯁꯤ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯥꯕꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯟꯀꯝ ꯇꯦꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯒꯤ ꯌꯨꯝꯗ ꯍꯧꯖꯤꯛ ꯔꯦꯠ ꯆꯠꯊꯔꯤꯕꯅꯤ ꯃꯗꯨꯕꯨ ꯂꯦꯞꯍꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯃꯦꯗꯥꯝꯕꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯖꯔꯛꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯃꯗꯨꯒꯨꯝꯕ ꯇꯦꯛꯁꯀꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯃꯦꯗꯥꯝꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯑꯗꯨ ꯑꯩꯅ ꯊꯥꯡꯒꯠꯄ ꯉꯝꯂꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯇꯥꯎꯖꯤꯁꯤ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯈꯤꯗ꯭ꯔꯦ
Nakalamada Ame Kangu Sibulay. Tauji Manong Nupa Tomba Suras na Hydro Pugimatungina, Kadai the Lan Tumsing Losin no Tamlibano Habdu Amina Sukang Magamle. Hosek metal detector sin aduna, Paklang sings the Sek Dogduna Sanalai from Singloin Kangdole. Adu Paklang sing Situkaru Mutamda, Yamla was a pushing Manung the Sanasing Hapton Lolam Siloid Tengare. Nakalamada Taujina, Prime Minister Unagi have wapams the director of the Gi, Makogi Party MLA Minister Sing the Call to Shinduna, Matangi election the party Panoina Pashamata Kaitaroi, Adukamakoi party Sutugani had an Dodriki had wapam Kiambo Pongdole. Nakalamada Amegi Kanguna, Hana Kangam the Baron Bakakama Sukangamkre. Casing is among the Sanctionuna, Pow Hapton Tamil water sings the Hydrocomatamda, Topa Yamla was Hanasing, Amadi Pashasing bundle Kiam Supakamle. Asuna Matang Pagalak Pisda, Makoi Mungi sings Hosi Yamatas how I do Airmani. Lotun Tamamba Yamna lunching Hojik Matang Putor Palepri. Aduga Amena Haikiva, Lord Sambriga Kulongi Shanpamadu Shurabra Shudibra have to machine teeth in Sektorivani. Aduga Nakalamatan Taujina, Makoi Party Minister Singsta, Party to Agani Hadanaki and Wapam Sing Matang Pongo Palepri. Mastigi, Makoi Party Hecklady Minister Singsna, Tauji Wapam Sing Prime Minister the Yohanabagita Kangantre. Asuna Prime Minister ki PA Oribunu Pasta kan pressure Pisilale. Mastigi Ma Huzik, Prime Minister Oriba Indira Gandhi Manakta Sangatuna Hairi, Lakano gi Tauji Haribunu Pasna, Karigumba Dongori Shanan the Bataravati, Makogi State Kisi Minister Oriba Radesham Tiwari gi government bu, Soidinamaki Tugagani Heduna Damka Taure. Mastigi Prime Minister Hairi, Sugni Minute Manga Kimatam Imagawari Shanage. Nakalamadana Ramesor Giumdulay. Anubhamna Magi Mamabu Temduna Hairi, Karikitamutun Imana Dugam Shauri Badu. Mr. Mamana Kumlai, Nakoi the Adukiam Lantum Pyram Liboire. Aduna Aron with the Lantum Kiamalo Chindun Tamlam Libani. Aduka Karikitamata Haksang the Lady Bunungasibu Operation Toduna Topi Ribano. High Regadi, Sing Yamata, Shoy the Makita Zekigani had an hector Pongdori. Tanzasta Anubham Magi Topungam never could get a woman of the Mamma Magi Kajai the Kupang Takre. Nakalamadana, Income Tax Department officer sings now, Yamlo Pashasing Simako among the Kindle Tamagama Sing Tiribani. Dugama Sing Yamla Sanalupakiagi Arumbusu Oli. Aduga Hosik Amena, Anubha Arun Pasika, the Sanctuary. Aduga TV Malay was the Munilay. Mustiki Anubha Sukangle, TV Munus the Shek, the weather have seen. Must you think of getting the man Chancellor Yadu Mayamsma Palm Tamgre. TV Simonung the Aurum Divi, Aran among the Lotion Chibalo Hingol Kiaki document singni. Hosek Lalan Haribun Pass Sanctuary Mia the Hairi, Lerally was Sanalu passing Siadokimatic Yami. Marmadona Purli was Serf Flagi Nungas Sumatic Chata of Haibu way. Matuguram Namokoising Sigarum won't get the one I have Seko Kangre. Miss Damena, Madukitamaka Ipamba Yimaputoke. Adugadi Hosi Uli was see Yamla Sanalu passing Si Sherplata Haptuna, Nakal Namadana, Lalan Haribu Passi Pamanduna Arumbo Oli. Lalan Noctur Hari, Karigumba Manu Utaravadi, Magimasanupana, Sanaga, Arumbo Ormina, Subuti and Harauzagan. Asuna Harley Wapams the Mamsiloyan Noknare. Masimatunda Amena, Abdul Kawumako member of the Cold Doduna Hari, Yamatuna team of whom sang with the money. Timamana Yinak Taro. Aduga Timamana, Rakia some of the Anuhaki hectares in the Taduna, Mapamu the Ledam Lipocha Kudimaloin seized of Shingadamani. Aduga Lemhuri Mamana, cooperative being the Taduna, Makoi Ming the Lady Beloka Kudimaloin seized of Shilu. Aduga Makoi Ming the labor being accounting Shuloin seized of Shingadamani. Asuna other Pirapagi, Tim Sing Taduna, Makoi factory sing, bang the labor locker sing, Amadi bang accounting loin thinking Bekitaving Tokre. Hujiki, Makoi Mungi missing Siloida Matasana Badagi, Wamaset Tangan to me to win Pamdun Linacre. Hosek Amena, his hap sings Hotun Lady Tanjasta, Magi the Makto Kolamala had no Paul Peter. Aduga Hosek called to see direct Prime Minister Noeramne. Aduga Hosek Tauji see Prime Minister Hekmanang to the Pamdun Lady one. Amena, Prime Minister Buyamika Kumno among the Wahising Pongdoli. Prime Minister Hari, Mr. Ame Patnaik, Ramesor Singi Mataktanang sing never sing labra, Natraganamagi Matak kissing Tangala Kiva labra. Adu ergadi ate topa legal but hong sing sin away up your topa labra have dunia in no one the Kang Pamlius. Amena, Madugi Wapamadi, legal opinion lower matam that the lepang gadamani. Adu Madame Habiranina, so the Namaki legal go but hong sing chatana honazage. Tanzasta Nakal lep Rakesh Hari, come do you huziki Kangra. Yam the Napal the Gangamado huziki Tetheredana. Thank you, Mr. Patnaik Haidana, Prime Minister of Ponis Tangita Ugami and Hari, Madam, Karigumo Humatang Hajahogi. Adom PB order CCM and the sign to Viraga, Pexta Husband Tabira Piagadra. Asun Hypothetic Prime Minister sing a Heptan Diwa Kumbangam Pire. Adoma from Stellary musing Slaining Aqua Poundere. Amadi Tauji Sungak with the lawyer. Prime Minister Hari, Adom the Karikitamaktan return order Palmi Vasibu. Amena Katari, Madam Prime Minister. I assume the return order need Bagi Madam D. Thoroughly border Siasim Maki Madam Pirakra, Natragana, Maralibum Sakabukan and Bagidamakta, Atopana Conjels Haduna Haribra Habidu Kang Bagidamakta Tauriban. Must Prime Minister si Kumpam Kangdan Lake. Karigumba Magi order si direct see doing a talk with Tarvadi, Kona the reporter Kanguna Magi with the Wahankiama Hangakani, Amadi Masu Sweden is open and have Siman Subhata Arivani. Aduman Hari, Sweden Maki office take say to Tarana Halage.
ꯑꯗꯨꯒ ꯑꯃꯦꯅꯁꯨ ꯈꯨꯝꯃꯤ ꯃꯗꯨꯒꯤ ꯑꯣꯔꯗꯔꯁꯦ ꯑꯗꯨ ꯑꯩꯅꯁꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯝꯒꯦ ꯃꯦꯗꯥꯝ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯐꯣꯟ ꯑꯁꯤ ꯊꯝꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯇꯥꯎꯖꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯔꯣꯏ ꯍꯥꯏꯕꯁꯤ ꯚꯥꯞ ꯇꯥꯔꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯇꯥꯎꯖꯤꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯍꯥꯏꯔꯤ ꯃꯦꯗꯥꯝ ꯌꯥꯔꯒꯗꯤ ꯑꯣꯔꯗꯔꯗꯨ ꯈꯤꯇꯪ ꯊꯨꯅ ꯄꯤꯕꯤꯈꯣ ꯑꯗꯨꯕꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯈꯨꯝꯂꯛꯏ ꯏꯟꯀꯝ ꯇꯦꯛꯁ ꯑꯣꯐꯤꯁꯥꯔ ꯑꯃꯗ ꯑꯁꯣꯝꯅ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯑꯗꯣꯝꯅꯁꯨ ꯈꯪꯂꯕ ꯋꯥꯐꯝꯅꯤ ꯑꯃꯦ ꯄꯇꯅꯥꯌꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯇꯧꯔꯤꯕꯁꯦ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯖꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯗꯣꯝꯅꯁꯨ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯇꯧꯔꯒ ꯃꯥꯒ ꯊꯦꯡꯒꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯌꯨ उपाय लेत्रब ताउजीन खुमलाई अखोइगी लमदुदा अइसे मयामने रेस्पेक्ट तौबो मिसक अमनी कनामतना अइगा मायोकनब गम्ब नते तबुदुबो हौजिकती अइगी युमदा रेट चथरबनी मसी पाउसी मयामना खंखिबा तारबदी अइगी मिंगचा थीबा हाइबदु ओइरोइदा पार्टी असिगिदमक्ता मिहुचिंग थागतनब होनबदा अइना स्वाचौ मतेंग पांगलिबनी मरमदना अइगी मिंगचा थीबा हाइबसे मेदांगी सुमिंगचा थीबा चपमाने अइना हाइजरिबो वाफमसिदा याबिदबा तारगदी मिहुत थागतनब होनरिबा थबक अदुदा अइना सुतोक थोकबा ताबनी अदुबु माना हाइरगलिबो वाफमसिदा प्राइम मिनिस्टरना करिमता पाखुम पिरक्ते मस्तिगी हौजिक ताउजिनसु खंगले प्राइम मिनिस्टर फाउबनसु मागी मतेंग पांगबा ngamlaroi हाइबसि मा हौजिक साउनिंगलो इना फुका हुतुना फरे अदुदि अइ यौजखरगे हाइरमनका मा कास्तिगी थोरले हौजिक प्राइम मिनिस्टर ना मागी पीएस दा हाइरी अमे पतनायक हाइरबु नुपादुगी मथक्ते यामना मुन्ना सेक्शन येंगसिलु अदुगा मदुगी रिपोर्ट खुदिमा इंगोना थारकदबनी मागी पीएस ना सुसोइदमकी पांगथोकसगे हेदर पाखुम पिरि मथंगी सिंदना ताउजी सि यामना वखल नंगाइतना यु हेन हेन थकचिन्दुना लैरी अमे पतनायक की मखुत सोइदमकी माइथिरगनी हाइबसि मा खंगले अदुगा हौजिक करी तौसिगे हाइदुना मा मुन्न खल्ली मथंगी सिंदना अक्टोबर की डेट 11 संडे नुमितो लई हौजिक ताउजीना अमेदा फोन तौसिन्दुना हाइरी नंगबु थमोइदा कीबा पोक्तबराने हाइबदी नंगी थबक चलिबनी हाइदुना लैख्रे युमदा नंगी नुपिना नाइतो मोइना लेहोरिबनी हाइबसि नंग खंगदबरा आई खंगी सोइदनमकी नंगी थमोइदा कीबा पोक्लंगबनी हाइबसि अमेना कुमलाई लुहोंगबगी अउनपोट ओइना आइगी नुपिदिगे आइना करी निखिबनो हाइबसि अदोमना खंगबिब्रा मसदा ताउजीना नोक्तुना नंगना लंथुम फाउदी निरमलरो हाइबसि आई सब जाना खंगले अमेना मदु अतै करिसु नति अउनपोट ओइना थौना निखिबनी ताउजीना ओ यामना मगुल लेबो पोट अमा नंगना निरमलि बोइरे अदुबो आई वा मा हाइबिगे ताजौ आइगा नक्ना जबा इमुंग मनुंगी मियोइ सिंगदा करिगुम खुदोंग थीबम ताबा तारबदी मदुबु खांग मंगमननबगी दमक्ता सोइदनमकी थौना हाइबसि दरकार लैगनी असुना हाइरकुस्ता अमेगे थमोइदा साउनिंग फाउबग लोइनाना फोन सि थमख्रे मसिग मतुंगदा अमेना पाखतपा फाउबग लोइनाना मागी युमदा कॉल तौरी अदु माना हंजिन हंजिन कॉल तौरबसु पाइखलक्त्रे मसिदिगा अमेना मागी ऑफिसर अनि मालिनीगी मनाक्ति यामना थुना चलहनखि अदुगा नाकलमदना ताउजी सि यामना साउनिंग फिबमदा फमदुना लैरिबनी अदुगा अमेना थारकी ऑफिसर अनि सिने यामना थुना युमदा सेंसिलक्तुना चेक तौरु मतमदा युमगी सोलोंदुना लैरमले थौनाव रोमदिगी यामना कन कन मेदाम हाइना कौदुना सु क्वेश्चन चेली असुना कौदुना थिरकप मतमसिदा लैरमदबदगी मखोय अमो हना गाड़ी थौदुना चत्रे अदुगा नाकलमदा उललिबसि मालिनीदी मार्केट पोट चै लैननबगी दमक्ता चटपो ओइरमले माना गाड़ी तोंगदुना लालिंगी तंजासुदा गाड़ी मसादा लाक्प मियोयनी चैन कन्सिलक्तुना एटेक तौसिलले अदुगा तंजासुदा ट्रक अमना सु मखोय गाड़ी सु थोबननबो होनरक मतमदा मखोय सिनिंगसिता हिंगौरे मिंगसेल मसेना पानबदगी मालिनीगी ममाइदसु सोले गाड़ी मचा थौदुना तानरलिबो मियोयसिंगसिदा हौजिकसु तानबा लेप्त्रि मखुत पाइरिबो योचैसिंगसिना मालिनीबु फुननबगी दमक्ता लेप्तन होनरलिबनी ड्राइवर असिदा मालिनीना पीएससी हेडक्वार्टर चटननबगी दमक्ता हाइरी अदुबो लेप लेतन मियोयसिंगसिना मंगोंदा एटेक तौसिललिबनी कारसिना थोमदगी गाड़ी मचा अमदि लैमाइदु तुरे असुमने यांग थौजिलक्तुना पीएससी हेडक्वार्टर की ममांग हेक योखिलक्पसिदा जीप अमनसु थोमजिलक्ले अदुबु याम थुना मखोय हेडक्वार्टर सि मनुंग थौजिनबदि ngamhore मसदगी मखोयबु तानरलिबो मियोयसिंगसि अमो हन्नुना चनखरे मथंगी सिंदना सोक्लबा मालिनीगी ममाइसदा नर्स नुपी मना हिदाक लांथक्सिंग हापीरी मांगोना थोकलिबा थौदो असिगी पाव अमेना सु फंखरे मसदगी मागी थमोयदा नुंगाइथबग लोइनना कॉल तौरलिबनी असोपन याउरा हाइदुना हंगली मसदा मालिनीना करिगुंबा हाइदो उबु तारबदी सोइदना मके अतोप नुपी मलु होंगे हरकनी अमेना हौजेक अदुमना फागी तौबी मतम नते मालिनीना मिंगसेल मचेना याटपदगी माइदा खरदी सोले कारगी नाकलगी मिंगसेल अदुदा योचैना कलकपनी अमेना खोंजेल निक्तुना अइना मरम ओइदुना नंगोंदा सुखुदोंग थीबा ताहलबनी मालिनीना मदुगी दमक्ता नंगा थमोय हंथगदब नते अइना नंगोंदा हाइगदबदी नंगी नुपीगी माइ थोंगदा सोलिबा सिंग अदुबुसु नंगा सबचाना लमन सिंगदबनी मदु नंगना ngamba तारगदी अइगी थमोयदा सौथोकचगदरिबनी अमेना नंगबु पुलिस प्रोटेक्शन पीबीनबगी दमक्ता अइना पीएससी हेडक्वार्टर दा रिक्वेस्ट थाखरबनी पीएससी गी यूनिट हेक लाकपगा मखोयगी लोइनना युमदा चलो अदुगा यारिबा मखै युमदगी मपान थोक्तना अदुम लैगदबनी असुना सेक्शन लैनबगी वाफमसि फोंदोकलब मतुंगदा फोन सि थमले अदुबा हौजिक अमेगी थमोइसदा साउनिंगबतना पिक थल्लबनी अदुगा हौजिक मालिनीना पीएससी लानमिसिंग लोइनना युमदा हलगली नाकलमदना हौजिगी माननुपा अनुभवना ऑफिसर सिंगसदा लाहोतुना सैरी से सिंगसि कदाइदा पुगदौरिबनो मसिगी से चांगसिंगसि अमता पुबा यारोय मसिगी पुलिस सिंग चंगसिलक्तुना माबुसिंग थोली तंजासदा मखोय युमदा थबक तौदुना लैबा अहलसिना ऑफिसर सिंगसिगी दमक्तनि हाइदुना चा पुदुना लाकपसु उबदा अनुभवना अहलसिदा याम थिन सेशन बग लोइनना चा सिंगसि हाइदोले मसिगी मतुंगदा ऑफिसर सिंगसना फजना मसिंग थीदुना हिसाब होलबा अमदी अरुम्बो ओंथोलबा सना सिंगसिबु मफमसदगी पुदुना सचिनबगी दमक्ता तरंग सिंगदा हापसिली अदुगा शो अमममसु लोइना लोले तंजासदा मालिनीना कॉल तौसिलक्तुना अय हौजिक युम यौरे
ꯑꯗꯨꯕꯨ ꯅꯪꯗꯤ ꯀꯗꯥꯏ ꯀꯥꯟꯗ ꯌꯨꯝꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯄꯥꯈꯠꯄꯁꯦ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯈꯤꯇꯪ ꯊꯨꯅ ꯅꯪꯁꯨ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯅꯕ ꯇꯧ ꯇꯟꯖꯥꯁꯤꯗ ꯑꯃꯦꯒꯤ ꯅꯪꯒꯜꯗ ꯇꯥꯎꯖꯤꯅ ꯄꯥꯏꯔꯛꯏ ꯑꯗꯨꯒ ꯑꯃꯦꯗ ꯃꯤꯠ ꯈꯥꯅꯁꯨ ꯌꯦꯡꯂꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯇꯦꯂꯤꯐꯣꯟ ꯑꯁꯤꯗ ꯃꯥꯅ ꯍꯥꯏꯔꯤ ꯀꯔꯤꯃꯠꯇ ꯄꯥꯈꯠꯄꯤꯔꯨꯅꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯥ ꯀꯔꯤꯃꯠꯇ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯤ ꯇꯥꯎꯖꯤꯒꯤ ꯈꯣꯟꯖꯦꯜꯁꯤ ꯇꯥꯔꯨꯕꯗꯒꯤ ꯃꯥꯂꯤꯅꯤ ꯑꯁꯤ ꯍꯦꯟꯅ ꯄꯥꯈꯠꯄ ꯐꯥꯎꯔꯦ ꯃꯁꯤꯗꯒꯤ ꯑꯃꯦꯕꯨ ꯅꯣꯠꯇꯨꯅ ꯀꯧꯁꯤꯜꯂꯛꯏ ꯑꯗꯨꯒ ꯑꯃꯦꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯕꯗꯧꯗꯅ ꯐꯣꯟ ꯑꯁꯤ ꯊꯝꯈ꯭ꯔꯦ ꯃꯁꯤꯗ ꯀꯔꯦꯝꯅꯗꯨꯅ ꯇꯥꯎꯖꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯐꯣꯟ ꯊꯝꯂꯤꯕꯕꯨ ꯌꯨꯝꯗꯒꯤ ꯆꯦꯛꯁꯤꯟꯅ ꯊꯣꯛꯇꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗ ꯍꯥꯏꯈꯤꯕ ꯌꯥꯗ꯭ꯔꯣ ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯅꯪꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯍꯥꯏꯕ ꯃꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯕꯅꯤ ꯁꯨꯛꯅꯒꯤ ꯌꯦꯛꯅꯕ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯕꯅꯤ ꯑꯃꯦꯅ ꯍꯥꯏꯔꯛꯏ ꯔꯦꯠ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯅꯈꯣꯏꯅ ꯐꯪꯒꯗꯕ ꯗꯟꯗꯤꯗꯤ ꯁꯨꯛꯅꯒꯤ ꯐꯥꯏꯟ ꯊꯤꯕ ꯈꯛꯇꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯗ ꯈꯨꯠ ꯊꯥꯔꯛꯄ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯖꯦꯜꯗ ꯁꯣꯏꯗꯅ ꯆꯪꯒꯅꯤ ꯃꯤꯁꯇꯔ ꯇꯥꯎꯖꯤꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯉꯣꯟꯗ ꯈꯨꯠ ꯊꯥꯗꯨꯅ ꯐꯨꯏ ꯍꯥꯏꯕꯒꯤ ꯄ꯭ꯔꯨꯐ ꯄꯤꯕ ꯉꯝꯂꯣꯏ ꯋꯥꯐꯝꯁꯤꯗ ꯑꯃꯦ ꯑꯁꯤ ꯃꯉꯣꯟꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩ ꯇꯥꯎꯖꯤꯅ ꯀꯝꯗꯧꯔꯕ ꯍꯧꯖꯤꯛꯇꯤ ꯁꯥꯎꯅꯤꯡꯕ ꯄꯣꯛꯄ꯭ꯔꯣ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯐꯨꯅꯤꯡꯕ ꯐꯥꯎꯔꯝꯒꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯅꯪꯒꯤ ꯅꯈꯨꯠꯇꯤ ꯑꯥꯏꯟꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯃꯤꯁꯇꯔ ꯑꯃꯦꯅ ꯈꯨꯝꯂꯛꯏ ꯅꯪꯕꯨꯗꯤ ꯑꯐꯥ ꯑꯄꯨꯟ ꯑꯃꯠꯇ ꯂꯩꯍꯟꯗꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯟꯈꯤꯕꯅꯤ ꯑꯗꯨꯒ ꯔꯦꯠ ꯑꯁꯤ ꯊꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯕꯤꯈ꯭ꯌꯥ ꯅꯤꯔꯨꯔꯒ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯠꯇ ꯐꯪꯕ ꯉꯝꯗꯅ ꯈꯨꯠ ꯍꯥꯡꯗꯨꯅ ꯍꯜꯂꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯇꯥꯎꯖꯤꯁꯤ ꯏꯀꯥꯏꯕ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕꯗꯨꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯃꯁꯤ ꯍꯥꯏꯔꯝꯃꯒ ꯑꯃꯦ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕꯁꯤ ꯄꯩꯁꯥ ꯑꯃꯗꯤ ꯁꯅꯥꯁꯤꯡ ꯌꯥꯎꯔꯕ ꯇꯔꯪꯁꯤꯡꯁꯤꯗ ꯁꯤꯜꯁꯤꯡꯁꯨ ꯅꯝꯁꯤꯜꯂꯦ ꯑꯗꯨꯒ ꯄꯨꯈꯤꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯃꯗ ꯂꯣꯏꯅ ꯇꯥꯁꯤꯟꯗꯨꯅꯁꯨ ꯊꯝꯂꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯇꯥꯎꯖꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤ ꯆꯥꯛ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯜꯂꯤ ꯃꯈꯣꯏ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯅꯗꯅ ꯇꯨꯃꯤꯟ ꯂꯩꯅꯩ ꯇꯥꯎꯖꯤꯁꯨ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯂꯩꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯃꯃꯥ ꯑꯍꯜ ꯑꯁꯤꯅ ꯃꯥꯒꯤ ꯆꯥꯛ ꯏꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄꯗꯒꯤ ꯇꯥꯎꯖꯤꯅ ꯃꯥꯒꯤ ꯆꯥꯛ ꯏꯟꯕꯤꯔꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯏꯃꯥꯅ ꯃꯁꯤꯒꯤ ꯑꯣꯐꯤꯁꯥꯔ ꯑꯁꯤꯒꯤꯗꯃꯛꯇ ꯋꯥꯕꯤꯕꯗꯣ ꯇꯣꯛꯎ ꯃꯐꯝ ꯑꯁꯤꯗ ꯃꯥꯅ ꯂꯥꯛꯈꯤꯕ ꯃꯇꯝꯗꯗꯤ ꯀꯔꯤꯃꯠꯇ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤꯗꯅꯤ ꯃꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯂꯥꯛꯀꯗꯧꯔꯤꯕꯁꯤ ꯑꯗꯨꯒ ꯃꯥꯅ ꯃꯈꯥ ꯇꯥꯔꯤ ꯑꯩ ꯏꯁꯥꯃꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯄꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯆꯞ ꯆꯥꯅ ꯈꯪꯂꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯊꯃꯣꯏꯗ ꯄꯥꯈꯠꯄ ꯐꯥꯎꯕ ꯂꯣꯏꯅꯅ ꯇꯨꯃꯤꯟ ꯂꯩꯅꯩ ꯇꯥꯎꯖꯤꯅ ꯃꯈꯥ ꯇꯥꯔꯤ ꯑꯩꯅ ꯁꯍꯔ ꯀꯌꯥꯗ ꯆꯠꯇꯨꯅ ꯑꯩꯒꯤ ꯆꯥꯎꯔꯕ ꯁꯝꯔꯥꯖ ꯑꯃ ꯂꯤꯡꯈꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯀꯔꯤ ꯑꯣꯏꯔꯤ ꯀꯔꯤ ꯊꯣꯛꯂꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅ ꯈꯪꯂꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯥꯁꯤꯡꯁꯤꯗ ꯃꯥꯅ ꯍꯥꯏꯔꯛꯏ ꯌꯨꯝ ꯁꯦꯝꯖꯤꯜꯂꯤꯕꯅꯤ ꯍꯥꯏꯕꯒꯤ ꯅꯃꯥꯗ ꯅꯈꯣꯏꯅ ꯌꯥꯝꯂꯕ ꯄꯣꯠꯁꯛ ꯀꯌꯥ ꯑꯃ ꯄꯩꯁꯤꯟꯗꯨꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯃꯝꯂꯦ ꯑꯩꯒꯤ ꯃꯤꯡꯗ ꯆꯂꯥꯏꯔꯤꯕ ꯀꯔꯕꯥꯔꯁꯤꯡ ꯑꯁꯤꯗꯒꯤ ꯅꯈꯣꯏꯅ ꯂꯨꯠ ꯇꯧꯊꯣꯛꯂꯒ ꯃꯗꯨꯒꯤ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯂꯣꯠꯇꯨꯅ ꯑꯃꯨꯛ ꯊꯝꯖꯤꯟꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯂꯤꯕ ꯋꯥꯐꯝ ꯑꯃꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯔꯣꯟꯕ ꯄꯥꯎꯃꯤ ꯑꯣꯏꯗꯨꯅ ꯑꯃꯦ ꯄꯇꯅꯥꯌꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯒ ꯃꯉꯥꯜꯁꯤꯡ ꯑꯁꯤꯕꯨ ꯐꯥꯍꯟꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯣꯛꯇꯨꯅ ꯃꯃꯥꯗ ꯍꯥꯏꯔꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯦꯛ ꯍꯥꯏꯈꯤꯕꯗꯥꯏ ꯔꯥꯕꯟ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏ ꯃꯍꯥꯛ ꯑꯗꯨ ꯌꯥꯝꯅ ꯂꯧꯁꯤꯡ ꯁꯤꯡꯕ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯂꯩꯕ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯕ ꯅꯤꯡꯊꯧ ꯑꯃꯅꯤ ꯇꯧꯕꯇꯕꯨ ꯍꯪꯕ ꯌꯥꯔꯤꯕ ꯋꯥꯍꯪꯗꯤ ꯃꯍꯥꯛꯄꯨ ꯃꯇꯧ ꯀꯔꯝꯅ ꯔꯥꯝꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯏꯃꯥꯅ ꯍꯥꯏꯈꯤꯕꯅꯤ ꯔꯥꯕꯟꯗꯤ ꯔꯥꯝꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯅꯠꯇꯦ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯗꯨꯕꯨ ꯀꯅꯥꯅꯤ ꯍꯥꯏꯕ ꯃꯁꯤꯗ ꯃꯃꯥꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯕꯤꯚꯤꯁꯟ ꯍꯥꯏꯕꯗꯨꯅ ꯃꯥꯏꯊꯤꯕ ꯄꯤꯍꯟꯈꯤꯕꯅꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯁꯤꯡꯁꯤ ꯂꯣꯏꯅ ꯄꯥꯈꯠꯄ ꯐꯥꯎꯅꯔꯦ ꯇꯥꯎꯖꯤꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯕꯤꯚꯤꯁꯟ ꯑꯗꯨ ꯀꯅꯥꯅꯣ ꯑꯩꯒꯤ ꯃꯥꯡꯗ ꯊꯣꯔꯛꯑꯣ ꯑꯗꯨꯒ ꯃꯥꯅ ꯇꯧꯖꯔꯨꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯈꯪꯒꯗꯕ ꯋꯥꯐꯝꯗꯤ ꯃꯍꯥꯛ ꯑꯗꯨꯕꯨ ꯑꯩꯅ ꯉꯥꯛꯄꯤꯕꯗꯤ ꯉꯝꯂꯣꯏ ꯇꯧꯕꯇꯕꯨ ꯊꯋꯥꯏ ꯐꯥꯎꯕꯗꯤ ꯀꯟꯕꯤꯕ ꯉꯝꯒꯅꯤ ꯃꯁꯤ ꯑꯩꯒꯤ ꯋꯥꯁꯛꯅꯤ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯀꯅꯥꯃꯠꯇ ꯋꯥ ꯉꯥꯡꯗꯦ ꯇꯨꯃꯤꯟ ꯂꯩꯅꯩ ꯇꯥꯎꯖꯤꯅ ꯃꯈꯥ ꯇꯥꯔꯤ ꯃꯁꯥꯃꯛꯅ ꯊꯣꯛꯂꯛꯇꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯖꯍꯧꯕꯅ ꯐꯒꯅꯤ ꯅꯠꯇꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯒꯤ ꯃꯆꯤꯟꯗꯒꯤ ꯑꯔꯥꯟꯕ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯈꯪꯂꯛꯄ ꯇꯥꯔꯕꯗꯤ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯕ ꯐꯥꯎꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯈꯪꯉꯨ ꯑꯗꯨꯒ ꯔꯥꯃꯦꯁ꯭ꯋꯔ ꯑꯩꯒꯤ ꯂꯤꯆꯠꯇꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯕꯨ ꯍꯦꯟꯅ ꯈꯪꯂꯤꯕ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯀꯅꯥꯃꯠꯇ ꯊꯣꯛꯂꯛꯇ꯭ꯔꯦ ꯇꯥꯎꯖꯤꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯒ ꯍꯥꯏꯔꯛꯏ ꯑꯣ ꯐꯔꯦ ꯅꯁꯥꯃꯛꯅ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯖꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯔꯥꯟꯕ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯂꯥꯏꯕꯛꯇ ꯃꯤꯁꯤ ꯊꯤꯅ ꯁꯤꯌꯨ ꯍꯥꯏꯅ ꯇꯝꯂꯕ ꯃꯥꯜꯂꯦ ꯃꯗꯨꯒꯤ ꯗꯟꯗꯤ ꯑꯗꯣ ꯅꯁꯥꯅ ꯌꯥꯝꯅ ꯐꯪꯖꯒꯗꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥ ꯆꯥꯛ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤ ꯇꯟꯖꯥꯁꯤꯗ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤꯕ ꯑꯣꯐꯤꯁꯥꯔ ꯑꯁꯤꯗꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯗ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯀꯤꯗꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯇꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯕꯗꯤ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇ ꯍꯥꯏꯖꯧ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯇꯥꯎꯖꯤꯁꯤꯗꯤ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯕꯅꯤ ꯃꯃꯥꯅ ꯃꯈꯥ ꯇꯥꯔꯤ ꯔꯥꯕꯟ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯗꯨꯅ ꯃꯥꯅ ꯃꯥꯏꯊꯤꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯔꯥꯝꯒꯤ ꯃꯐꯝꯗ ꯆꯪꯖꯔꯝꯕ ꯇꯥꯔꯕꯗꯤ ꯃꯥ ꯁꯤꯖꯔꯝꯂꯣꯏꯗꯕꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯧ ꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕꯅ ꯄꯤꯛ ꯊꯜꯂꯕ ꯇꯥꯎꯖꯤꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯪ ꯉꯁꯤꯗꯒꯤꯗꯤ ꯖꯂꯦꯕꯤ ꯆꯥꯕ ꯌꯥꯔꯅꯤ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯥ ꯑꯅꯨꯚꯕꯇꯒꯤ ꯖꯂꯦꯕꯤ ꯑꯃ ꯃꯥꯅ ꯂꯧꯔꯦ ꯃꯁꯤꯕꯨ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯗ ꯄꯤꯁꯤꯜꯂꯤ ꯑꯗꯨꯕꯨ ꯃꯃꯥꯅ ꯈꯨꯝꯂꯛꯏ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯑꯩꯗꯤ ꯗꯥꯏꯕꯤꯇꯤꯁ ꯅꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯗꯨ ꯆꯥꯕ ꯐꯠꯇꯦ ꯑꯗꯨꯕꯨ ꯇꯥꯎꯖꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯡꯃꯈꯛ ꯆꯥꯕꯗ ꯅꯪ ꯍꯦꯛꯇ ꯁꯤꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯅ ꯆꯥꯎ ꯍꯥꯏꯔꯕꯗꯤ ꯅꯪ ꯆꯥꯒꯗꯕꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯃꯥꯒꯤ ꯃꯆꯤꯟꯗ ꯅꯝꯗꯨꯅ ꯏꯟꯁꯤꯜꯂꯤ ꯃꯥꯒꯤ ꯃꯇꯧꯁꯤꯗ ꯃꯐꯝꯁꯤꯗ ꯂꯩꯅꯔꯤꯕꯁꯤꯡꯁꯤ ꯂꯣꯏꯅ ꯀꯤꯅꯔꯕꯅꯤ ꯃꯃꯧ ꯅꯨꯄꯤ ꯇꯥꯔꯥ ꯑꯁꯤꯁꯨ ꯀꯤꯕꯗꯒꯤ ꯊꯛ ꯅꯤꯛꯂꯦ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯃꯥ ꯑꯁꯤ ꯀꯞꯇꯨꯅ ꯖꯂꯦꯕꯤꯁꯤ ꯆꯥꯔꯤ
Nakalamada Amegi Kanguna, Pacha Amadi Shana Yaur Tarang Sing Sibu, Kamagi Manung the Loina Honzilactona Tamle. Masi Yamla Mal Sing Si, Hayang Nongan Bagam of Hamsti Pudun Satiga Doribani. Jose Lalana Hairi, Sar, Tauji Haribun Pasi, Hecklak, but the Tumina Pamdun lay by no way. Tabuduma de Siguma Mima Kaldinate. Aina Kanbada Magi Mongs di, Nongli Nuxit Lakam Dagi among the Santi and a labor Pibam Dumali. Soidramaki Yamna Shawakarikum Kudong Tibam Laka Drive Kissing Nabalay. Amena, Hosing Manakari Buta Wungam Gadavano. Wali Bible statement Kaktangairi. Sil and the prohibitory order Heklakromatum de Gidi, Tamagi Matamadum Hokragadamani. Satis Nahari, Nasip Hauda IT Department Gioina, quite the sang as Sataki at Harigadi Masiway. Nakalamadana, Tauji Sinaito when you Takton lady. Tanjasta Magimanata Ames essentially. Adumana Hari, Hosik Adongi statement Piga the Wali. Adu Wahung Pahung Togi Tabuxualibani. Maramadona Yarga de Adom you Takin Bikinu. Taujina, oh, I want the power Wahung Pahung Satagani Haiba. Aduga in a Taglibus Karamatan a thing Mangam. As in Matung the man no to Makatari, I Hosiki Bhatare. I give Mungi musing Marakta in one and Takto Mimi Aure House. Amena, Adom Sui Samaki musing the Namtakto River City. I would the Samaki Pongna from Lamdam, Amadi Lamdam is the lady musing the Niadom and Namtakto video. Maramadona, Adongi Mungi musing the Suadom the Namtakto Ramani. Masi Adomato Kibataka to Gimahi Pol Pangzavan. Taujina Noctuna, Lao Ngasidi Aiga Pamina than what you Taishanasi. Adua Medi Leptuna Dumlay. Taujina, Mahabar Kilanjau Matam the Su, Numidang Wairam Yoroktan Moibung Konkrabadi, Lala du Lepi Hariwani. Amena, Aduma Pums de Moibung Kongri, Mapam Sigio and a Moibung Konga Matamdi, a coin Yumus de Gitokramotundani. Taujina, Nangon the My Papi Manglan Sing Mangjeri Vanatra. Adu Kangadavadi, Sagacheru Manglan Kudimakti Ayamana Kaivani. Amena, Oichumi, a Chobu Manglan Sing Mang Bahave say, Apangagi Matomi Hibawapams the Su Ayarage. Tabudu, Mangluri Banglan, the Bumai Pak and Mangam, never give Makto Honaba Matamda, could don't even tell about Tabakamo or was Supang Topang and me have a simity Kang. Taujina, Mapams de Gimal sing Pudun Satimatam Dana Koi the Kudong Tiva Tarakani Habi Akiva Lagadi, Madukok never give them to Wapam Habi Getao. Hanana one day in a pig Hakibudu Lak Mangani. Tabudu Handaki Lak Manganate, Dollar Lak Manga Pige. Sweets being a county Kutanga on the Pishasika do Sangan Gadavani. Masida Kanamatana Kangadavanate. Masigi Senpamsi Panglavadi, Napunji Super Nongaina, Nintogum the Pan Biagatoribani. Maramadona in a high wapam sing Sinangao. Mr. Mano Peto Dunkumlai, or Heidi vicinity, Adongi sweets being a count the Suyam no Pishasing lay have Sitakanatra. Adonadi, Red Simatangs the Lotion Beadri, Nangiming the lady was sweets being accounting the Surets at Taragani. Taujina Noctuna, Aduyaman the Puxel sing at Tabaktori with the Wukari Pangmangam Manoni. Amena, Numidang Tumba Matamda, Wakalitana Nungaina Tumba Pangze. Adu Wadomdi, Masigangang bottle sing mating load on a sweat in the Tumlamgani. Taujina Noctuna, Nanginupina, Mangal Sutra Hapli Vanatra. Amena, Mado, Hapa Hapta Bagidar Karoidi, Madame Magi Mapuroi by Hing Nun Lady. Aduga in a Tazabo Wapamana, Adom Inupina, Adom Mumix at Tielam Legacy and Havicini. Must you wapum side with the Gitauji, Pukutun Saula, Ledogari, Madu Wang Shandon and Gang of Carigino. Amena, Ganana Han Hoban, Jose Tauji Simon a bit canny yang delay. Amesi castic it okre. Masimatung the Tauji si, Mana my Pakang of Nabagi the Hayang Kari plant of Siki Hedona, Wakal Shundun Lady Vani. Nakalamadana Amesu, Nongan Bangai with our boy. Hayang Sikari told Gadege Havicini Magitamoit Lantan Paudius. Aduga Nakalamadon the Sumalinina, Magitamoit the Bakat Bakamu Powdon Lady Vani. Aduga Tauji Sutumbiatan Lady Vani. Asuna, I think si Hokivana housing Nongale. Aduga di Yungima Panda home Colamatare. Manung is the lady office searching Siama Pakan Tangan and Yeme. Mapanatari Mokol Sikarino hiding Narivan. Aduga di Honatari Mokolisi, Machine Yamama Laugi Mokolomle. Tanjasta Amena, Mapanda Lauri was Sikarino hiding Yang and Bagidam Tololi. Aduga Taujina Tausha had an saying Angun Lady Vani. Mana Medare, Hosik Tikam Doba. Yam one Honaduna Igimal sing Siquiti Tiduna by Shinduna Tamivanatra. Adu Lori Wahangdi, Mapam Stigi Matokaram the Toka Dorivan or Hibisini. Amena, Kanana Butinga Dorivano. Mr. Taujin Wishita Harry, Ningtoe Yachet when I was Shenoi Balani Kiam Lady Vani. Makoi the Gimatokaram and talk to the Setka Doriva. Asomna, no to the man upon Dolivani. Must the Amesi talk. Hosek Jumasima Palom the machine jam Miam loud and sentinarily. Miamaskim could the Chinese Mukusukulizing Pairivani. Mashu would make it with the pocket power. Kong essentially lives in a Tabato Pagari to Ungusumiam Malavan. Yamlo machine thing under Miamashna Hosik loud and sentinarily. Amena, Miamashung to the young lady. Leplatana Makata and Miamam Susanction Narlivan. Among the lady income tax officer seems to pocket with the Kabla Taknare. Rakeskin people of Hana Tauji, Manak Senselactana, Itaibungo, Tauribusing sitting Bina Bagidam to Honaview, Masidi Aran but home wagon. And the Taujin Kumlai, Nintina Wahi season at Duna High with the Log the Mokoidi, saying work Patavan.
asumna harapdagi prabhasu ngaktu mangon yenglaga lai Police inspector asina law khongli miyam sta mic sin aduna hairi mayam tumina santi oina mukta leibiu irang thokan ba tawdana ningthina wari sanana ba honasi adu mana sumna hairbu sumiyam sna taw haibi adre mic se amena lawdun lawri politician singna khoi din silaga collector sing amadi engineer singbu phuduna hato hankiba ngaktani ngase aina mafam sta phagaliba paisa sing ase aigi amadi aigi ipagi lanthum natte khudima ase nakhoi gi ngaktani haibadi prajam yamna phangpham thokpa lan naduni nakhoi gi aifanabagi dabakta makhoi sing sidagi lanthum munduna puribani government na nakhoi gi dabakta ni haiduna thadarak pasing sibu ina khunba politician sing sina nakhoi digi lut tawduna makhoi gi lanthum paisilibu ngaktani maramaduna makhoi gi mateng pangna bo honari badu topiro madugi mohta ai khoina tawriba thabak is doine mateng pangbi adu marakisdigi nupa amna lauduna hairei mana hairibu sing si oidaba nam thak ngaktani ai gi leader oiba tawji bu miche thiena bagi damak to honari bani makhoi sing si opposition party na nek laga tharak iba ngaktani mastigi misam praja sing sina sauduna hen hen lausinarle amena magi wasi amukta di tabiu haiduna han han lauri adu praja sing sina diman hairi wasi amata taw haibi yadre hojek miyam sigi marakta officer sing ste tek tongna bagi damak ta thangol sing yen ba horale tawribu sing si amen su uri bani mastigi ma imung lomda yam thuna sangsintre tanjasta anubhav haribu nupasna di income tax officer sing sing bathak yamna saujin baga loina khud thana na bu su honarali bani maram di asumna irang tholaga praja sing ste hen hen sawan na bagi damak to honari bani amena hairi makhoi imung munung gi mioi sing matam pan thogan chiba yaba nate aduga yarim makhai leiribu miyam sigi manak naksiloi dabani tanjasta tawjini amu sitana hairi kamdo ba ame patnayak han bananga lakhibu numit adudadi ain gi oibo afum kya am phongdok pi khibani adubu chalamdai gi matam sida su karamba ain sing leiribu no haibu takpiramu haibadi leiribu miyam sina nakhoibu suksoi soidana net khaiduna hat khiraga dawani mastigi amena pakhum piramdana mafam sidigi sakhi tanjasta tawjidi yamna kan kan nok lebani aduga man lauduna hairi asumna miyam horuktuna irang tholakpudigi misi mina yawu tarbadi ngasi phawda dandi mata phangkiba leitribani marmaduna ngasi di nakhoi yamna mi hathi ne siba tare dana aduga mapan gi sarusdana misam miyam asna police ki mathakta khud thadru phuba horle masdagi police sing isi sense laktuna gate launch induna lai aduga imung lomdana amena leiriba thong thong naw khuding puloina launch halle miyam asna electric pole na singba loina thudek ba horle aduga telephone line chu kakthatre mastigi amena ahenba force kau thanabagi dam to honari basi mai pak pangamdre mapanda leiriba miyam sna wanglaba gate si kakatun sangba horle police sing sna miyam si control to bangamdre sai amadi khulai sing sina drama khoi khud thab so horle mastigi upai litro police sing sinongoi kap thorle tanjasta amena magi team member sing sumu to karamna kangitage haidron wakhal songri masing matungda mayam si magi tungila u haidona nakhala marom da kautholi officer sing gi leiriba gari sing su miyam na loina thugai ba horle masing matungda petrol hijin gari sing si loina mai thadole officer nupi mana kaptuna meda hairi sar aikhoina kari aran ba tawbu yaw khrabano aikhoidi sar na taw haiba thabak tu pangthokuna duty tawjaba khaktani amena aikhoi yam thuna mafam sigi nan thokuna sienchina phona gadawan lalanna aikhoina wana hona duna phagal liba lan thum yam si mafam sta hundoklum ga sienchi batarabadi soidina maki makhoina loina losin khragani adoiragadi aikhoida evidence haiba du sulairaro mastigi amena kari nu khoina hairi badu mafam spun sirige hairi bara mal singa sigi damakta na khoina kari suwarano mamangda ina lona survey tawu matamda mafam stigi mato karamna nan thoktuna sian chigadagi haiduna aron balambi sing loina sek tok thoktuna khangdokhrabani aduna maning thangu saruktagi jangal lomda takiba lambi malai madui khuthangda khoi myam loina sian thiragadabani prabhana hoi phare mayam lambi dugi khuthangda sian na bohona bi mayam gi thawai mangdo ina supamjade maramaduna mayam gi mating pangri basini tanjasta miyoi kharadi gate mathakti ki chong thoktuna sian sinarale officer sing isna mathwai hingna bagi damakta jangal thaba lambi somda kan siali tanjasta tawji di karimata thausadana makhoi bu yengduna phamlaga leiribani amena kairak ma tharam matungda mathak thang saruk is dum kakhlagli police sing na miyam sibu thing bangamdre yamlo miyo kyam manung sta sensin narle makhuta khulai sing pai na officer sing bo hat na bagi dok sensin lagli bani amena officer nupi sing sibu su khut samduna kairak mathak ta kakhlak pista mateng pangli tanjasta makhoi dalan dana bagi dok sensin lagli miyo em makhoi bu ukre mastigi mana lauduna makhoi kangbu tai su khangalle hujikti makhoi phun na bagi dok mi sing sensin narle ahan bi oshil punu pasi udi amena phukre aduga mathang mathang ugi khuthang kum tharli sing sibu amen sai ma pai no kanthari asuma torga makhoi officer team si mafam stegi senja hona bagi tanja ma piri wani mathang mathang mi sing yam silaktuna amega akan momong du khuthana kre tanja sta sati su sai ma pai dun sen silaklaga amegi mateng pangdrum yo sing sta phuri aduga officer sing si mafam stegi yam kan kan senari bani tanja sta chaur baget nam khaiduna masing yam lo mi yo sing manung sta loi sen sinarale tanja sta tawji di no phet tawduna thokli ba tawdok sing si yeng nun lai bani imung manung gi mi yo sing si ma ki nak ta sang silai mr man hairi ayu maikhibu pina bagi damakta lakhibara madudi mathwai hingna bagi damakta mafam si thadokuna siankhre aduga hojek hangingai oiribo hangdi bibishan oiribo misak adu kanano haibasini aduna nakhoi gi narakta bibishan adu yaurabadi ai manga thalau phare maduna tragana nupira natraga nupara haibadu matangdi aingon na khanghallu adu mafam sta leiribo sing si karamata pakhum pide
Nakalmadana officer kangpusingsi mathwai hingnabagidamti yamna kan sienaragli. Tansasta Satisni yelakpa matamda amedi yawramdre. Mastigi mana sar haiduni yamna kan kaudi. Makoina amebu thinanabagidamta maning handunu selakpa matamda amena yotki gate silon sinduna manungomda laikre. Lalanna karinu san tobiribisiu. Satisna ekhoibu kanbiraga sar isamangna manungda lehunaba honaribudu karigino. Amena lambi is the sundring sentraga highway tabani. Mapamadudagi na koin yari makai mateng long na bohono. Adu makoini na hari sarbu naitom thamlaga sakhiwdi khoi ngamloi. Adu amena na khoi bu karimata soingam yaholo hedoni no wasakhibani. Maramadura mafam stadok na khoi sakhidaba yaroi. Adu makoini ni disalu haibi yadre. Mastigi amena sauduna aina pirib orders na khoini ingedabani mafam stadok na hujib sakro. Mastigi upai travel amadi satisna saning da mafam stagi sentre. Masing matungda amena manunglomda yam kan sensilagli. Man sensilakpada taujigi mung manunggo thengnare. Taujina hairi karino Mr. Ame Patnaik nangna amuhana mafam station silagli baduna nasa suicide tawdune sijerage hariwara oje amena manakta leribu police nu pass dagi nongmai lawru matungda sangsingkhre taujina hairi ekhoi mung manunggi mioi singsna ma dauna thamoi senglam batargadi ai se kyagi matik penjaram gadabano oje mafam sta misam praja kyama lawdune sensilai tansasta anubham lawduna hairi makhoi di maning thangba lambi phawdu loina sena khrabani maramuduna makhoi bu tanana bagidam maning lomda selu adu taujina hairi maning lomda senchibising adudi khongnau ngaktani Makoigi leader or Ibunu Padu di Mafam Stelari. Aina Pambadi, leader or Ibunu Pas, the attack of Shinduna, Mabu Hingna Tragasina Mafam the Putok Baduni. Mustigi Yamamu Singsna, a man lady Bakas on the Lonishan Generale. Tansasta made a Magika Asi Puna Haps in the Tongon Silly. Sincerely, Miams the Kaski Tongnam kind of Gitam Yamkan honor one. You must give a pantang Sarutana, obsessing a tongue Kibagarishing Siloin to guide them by Tadole. Adu Yamu Misam Prazaki from the Tomzilla Paleptri. A man Loton Lebakaski Tongo giving cells to Kaiba Horle. Miamsna nung sing but hazilagibani. Mastigi masabu shown the Namakitamata Bakta duna sulolibani. A man of Zig Lady Bakasi, Makona Pakatival and Tumsing the Paisindun Lady Bakaduden. Mal picked an hour with a sing Sissina Duna, Tong sing sting axilly. A pumsterake, some of the Anuwap Sang Selectona, Hen Shawn of Wapam sing Pongoliban. The Palm Hari, Manamanung the Loton Lake Cabanina Quishang Magamdre, Maramadana Tauhis in the Maishurama Hatoksi. Nakalamadana Tauji, see Tausha Sadana, you tapped an attack we do Lady Bunny. Amena, Tongsing sing action of Honori but Toxing stove, they am shocked how the way. Miam Sigma sing say some Henjilavani. Tongsing sit to Irepana who the Pakai Sorale. Amena, Manapaibun waste my am keen and a bit of the Sukakani. The Buddha Tomzil live Miam si over the Gimana Sukangle, Swader Makimanga city Sirgani House. Must the Gupai Trawami Siam Wakalumaitana, Pamno lady. I took a background the gate, Tamoida, Tauna Pibi same Susagliwani. Miamsna, head lady but Tong Tona couldn't put Yan Kaiden to Irelivani. Upai later amena thamoi kaina phamdun leiraga magi purse puthokuna magi nupi malini gi photo sibu yengli aduga makhoi ni nuksina na punchibagi saktam sing adu sumami tawuragli asumna saktam sing si uzaraga magi maithong do nokphet tawjari mana khalibasi ngasi di soidna ki siragani haibusini tobudu mapalom da yamna police gi gari sing thomjilagle aibadi ngasai mamang di senchibo officer sing aduna matam sana pau pibu ngambadagi amebu kannana bagi dam to police sing sina thomjilagli wani Masing yamlo policing suna mathakta nong wake up khatuna manung sda leram praja sing sitan khaire puti makhoi yamna kan khati chianari police ki siren makhol se amena sutare masdagi shontharu magi thamoi sta mo hana thawna pire mabo hana nabagi dakti yom sinun leram miyam si policing lakpadagi kai dun chianare mataw suna masing yamlo policing ka si manung da sangsilaktuna ame bukan mangam hore nakal madana prime minister si ulai magi ps da hangli ame patnaik adu karimata khudong thiba yahodra ma karimata khudong thiogdre matam sana kal hore haiduna magi ps na phongdoli Prime Minister na makhatari ame patnaik hariba makhoi gumba officer sing si leibadagi ekoi gileiba ki economy si salaiba ngamjeri bani natabata argadi ina khunba mabukchen sengdaba politician singsina lairaba singstigi lutau tawduna makhoi gi lanthum sing loina loshin bikragani maramaduna leibak sigi yaifana bagi damakta Rameswar Singh gumba politician amabu bali kat pa hibsi hongna sani nakalmadana Rameswar Singh aibadi tauji si police me amna question dur thamli amena hairi kos mulo dan da haibo afam do dom na khangbira banatra Ningthogi Lanmidagidi, Ningthogi Lantum Nehanamaru Oi. I wafam si Kambira Vanatra Mr. Rameswar Singh. Aduka Taujina Hari, Ojikti, Tauran Nukutima Siloina Loisile, Nanga Mai Pak Pipe to Oiramani. Maramadona, Aigi Mungi Maramdana when the Lord of Pau Piri Misakado Kanano have to Haidoblo. Amena, Nakoi Mungi Miosingi Marakta Amadi Oire have wafam si Sumlavan. Adubu, Nakoigi Yum the Tabak to Winabagidam Taleriba Ramuka Kash di Nateko. Mastiki Hana Haidopudi rule you on then. Maramadana wafam Simadi Arwan Buenathamage. Masing matung da taujibu police na phadun pukre mana sakhiba sibu amena munni yengdun lehui masing matung da makhoi na phaglaba lanthum sing sibu truck sing da haptuna mafam stegi puthokre mathang sindana tauji si jail manung da leiriba sibu lei hojik shu magi thamoi da bibisan oiriba misaka si kanano haiduna dum hangdun leiribani aibadi makhoi gi mung manung gi miyoi singi barakta ameda lona pau pisilibi si kanano haibsini mana khangning libasi
ꯃꯁꯤꯒꯤ ꯖꯦꯜꯒꯤ ꯐꯛꯂꯥꯡꯁꯤꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯤꯡ ꯂꯣꯏꯅ ꯏꯗꯨꯅ ꯊꯝꯂꯒ ꯀꯅꯥ ꯑꯣꯏꯔꯝꯒꯗꯒꯦ ꯍꯥꯏꯗꯨꯅ ꯑꯪꯀ ꯍꯣꯠꯄ ꯁꯣꯂꯦꯞ ꯂꯦꯞꯇꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯃꯦꯒꯤ ꯅꯨꯄꯤ ꯃꯥꯂꯤꯅꯤꯅ ꯑꯔꯣꯟꯕ ꯄꯥꯎꯃꯤ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯗꯨꯕꯨ ꯑꯃꯦꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯃꯗꯤ ꯑꯩ ꯀꯅꯥꯇꯁꯨ ꯍꯥꯏꯗꯣꯛꯄ ꯄꯥꯝꯗꯦ ꯔꯨꯜꯁ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯎꯠꯂꯛꯏ ꯍꯥꯏꯕꯗꯤ ꯑꯔꯣꯟꯕ ꯄꯥꯎꯃꯤ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯈꯪꯍꯟꯕꯅꯤ ꯃꯃꯥꯡꯗ ꯃꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯗ ꯎꯠꯊꯣꯛꯂꯦ ꯃꯐꯝꯁꯤꯗ ꯎꯕ ꯐꯪꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯇꯥꯎꯖꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯇꯥꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯌꯥꯝꯅ ꯆꯦꯠꯅ ꯅꯨꯡꯁꯤꯅꯖꯔꯝꯕ ꯅꯨꯄꯥ ꯑꯃꯅꯤ ꯐꯤꯂꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯅꯣ ꯍꯥꯏꯕꯁꯤꯃꯗꯤ ꯐꯣꯡꯗꯣꯛꯂꯝꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯕꯗ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯑꯅꯤꯜ ꯍꯥꯏꯅ ꯐꯣꯡꯗꯣꯛꯆꯒꯦ ꯍꯧꯖꯤꯛ ꯑꯃꯦꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯃꯦꯅ ꯍꯥꯏꯔꯤ ꯅꯪꯒꯤꯗꯃꯛ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯋꯥꯔꯗ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯃꯁꯤꯗ ꯑꯅꯤꯜꯅ ꯇꯥꯔꯥꯒ ꯏꯕꯥꯅꯤꯒꯤ ꯑꯣꯏꯅꯗꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯂꯤꯕ ꯑꯁꯤꯅ ꯔꯤꯋꯥꯔꯗꯅꯤ ꯍꯥꯏꯅ ꯈꯟꯖꯔꯒꯦ ꯃꯥꯅ ꯃꯈꯥ ꯇꯥꯔꯤ ꯇꯥꯔꯥꯒ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯇꯥꯎꯖꯤꯅ ꯃꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯗꯕ ꯃꯔꯝ ꯑꯃ ꯂꯩꯕꯗꯒꯤ ꯌꯨꯝ ꯄꯥꯟꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯁꯣꯏꯅꯥꯏꯗꯨꯅ ꯃꯆꯥꯁꯨ ꯌꯥꯎꯔꯔꯣꯏꯗꯕ ꯁꯁꯤ ꯍꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯥꯁꯤꯗ ꯃꯁꯥꯅ ꯌꯥꯕ ꯇꯧꯗꯅ ꯇꯥꯔꯥꯕꯨ ꯅꯝꯐꯨꯗ ꯂꯨꯍꯣꯡꯈꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕꯁꯤ ꯃꯃꯥꯡꯗ ꯑꯃꯦꯒꯤ ꯄꯔꯁꯇ ꯂꯣꯠꯅ ꯆꯤꯊꯤ ꯑꯃꯗꯤ ꯃꯦꯞꯅꯆꯤꯡꯕ ꯍꯥꯞꯆꯤꯜꯂꯝꯂꯤꯕꯗꯨ ꯇꯥꯔꯥꯅꯅꯤ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯎꯠꯊꯣꯛꯂꯦ ꯍꯥꯏꯕꯗꯤ ꯑꯅꯤꯜꯒ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤꯅꯖꯔꯤꯕꯁꯤ ꯇꯥꯎꯖꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯨꯡꯅꯍꯟꯈꯤꯗꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯅꯤꯅ ꯂꯃꯟ ꯁꯤꯡꯕ ꯑꯣꯏꯅ ꯇꯥꯎꯖꯤꯒꯤ ꯏꯃꯨꯡ ꯑꯁꯤ ꯃꯔꯥꯏ ꯆꯥꯏꯊꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯚꯥꯞ ꯇꯥꯔꯦ ꯑꯅꯤꯜꯅ ꯃꯈꯥ ꯇꯥꯔꯤ ꯂꯣꯠꯅ ꯄꯥꯎ ꯄꯤꯔꯝꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯇꯥꯎꯖꯤꯅ ꯈꯪꯂꯛꯄ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯗꯨꯅꯁꯨ ꯋꯥꯁꯛꯇꯨꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤ ꯃꯁꯤꯗ ꯑꯃꯦꯅ ꯃꯗꯨꯒꯤꯗꯃꯛꯇ ꯅꯪ ꯀꯔꯤꯃꯇ ꯋꯥꯔꯨꯔꯅꯨ ꯇꯥꯔꯥꯅ ꯍꯦꯛ ꯍꯤꯡꯗꯨꯅ ꯂꯩꯔꯤꯃꯈꯩꯗꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯑꯩ ꯈꯛ ꯅꯠꯇꯅ ꯀꯅꯥꯃꯠꯇꯗ ꯈꯪꯍꯜꯂꯔꯣꯏ ꯃꯁꯤ ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯅꯪꯉꯣꯟꯗ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯖꯦꯜ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯇꯥꯎꯖꯤꯁꯤ ꯎꯠꯂꯛꯏ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯃꯤꯡ ꯏꯔꯤꯕ ꯐꯛꯂꯥꯡꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯄꯥꯎ ꯄꯤꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯀꯅꯥꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯁꯨꯡꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯃꯦꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯁꯤ ꯂꯈꯅꯧ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯇ꯭ꯔꯥꯟꯁꯐꯔ ꯆꯠꯈꯤꯗꯧꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯒ ꯂꯣꯏꯅꯅ ꯀꯥꯏꯅꯔꯝꯗꯥꯏ ꯃꯇꯝ ꯑꯁꯤꯗ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯕꯅꯤ ꯑꯃꯦꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯂꯈꯅꯧ ꯂꯩꯕꯥꯛꯁꯤ ꯂꯂꯟ ꯅꯪꯒꯤ ꯅꯐꯝꯗ ꯂꯣꯏꯅ ꯁꯤꯟꯅꯔꯝꯂꯕꯅꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯪꯅ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯑꯩꯉꯣꯟꯗ ꯂꯩ ꯂꯂꯟꯅ ꯃꯥꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅꯁꯨ ꯈꯨꯔꯨꯝꯂꯤ ꯑꯁꯨꯝꯅ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯁꯤꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯕꯤꯗꯥꯏ ꯄꯤꯅꯔꯕ ꯃꯇꯨꯡꯗ ꯑꯃꯦꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯁꯤ ꯂꯈꯅꯧ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯌꯥꯝꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯪꯍꯟꯖꯔꯤ ꯐꯤꯂꯝ ꯑꯁꯤ ꯑꯁꯦꯡꯕ ꯊꯧꯗꯣꯛꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯅꯝꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯊꯔꯛꯄ ꯁꯔꯨꯛ ꯍꯥꯏꯕꯗꯤ ꯔꯦꯗ ꯄꯥꯔꯠ 2ꯁꯨ ꯍꯟꯗꯛꯇꯤ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯔꯤꯂꯤꯁ ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨꯁꯨ ꯆꯦꯅꯦꯜ ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯖꯔꯤ ꯃꯇꯧ ꯁꯨꯝꯅ ꯎꯠꯄꯒ ꯂꯣꯏꯅꯅ ꯐꯖꯔꯕ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯆꯤꯊꯍꯧꯕ ꯌꯥꯎꯕ ꯃꯇꯝꯗ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯖꯔꯤ ꯚꯤꯗꯤꯑꯣꯕꯨ ꯂꯥꯏꯛ ꯇꯧꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯃꯇꯧ ꯁꯨꯝꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯨꯚꯤꯁꯤꯡꯒꯤ ꯃꯅꯤꯄꯨꯔꯤꯗ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯨꯚꯤ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯁꯤꯒꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯟꯖꯤꯠ ꯁꯔꯃꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ